ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯀꯥꯁ ꯅꯤꯡꯊꯧꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯏ ꯇꯝꯕꯒꯤ ꯆꯅꯤꯒ 42 ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯃꯈꯥ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯃꯗꯤ ꯃꯅꯤ ꯑꯗꯣ ꯍꯤꯔꯨꯕꯥꯛ ꯑꯗꯨꯗ ꯇꯣꯡꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯍꯤꯕꯥꯜ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯆꯨꯃꯛ ꯇꯥꯎꯊꯔꯛꯄꯅ ꯄꯨꯡꯖꯥ 3ꯒꯤ ꯃꯇꯨꯡꯗꯗꯤ ꯏꯁꯤꯡ ꯑꯗꯨꯒꯤ ꯏꯇꯥꯐꯝ ꯆꯥꯎꯔꯕ ꯏꯄꯥ ꯀꯨꯝꯂꯝ ꯂꯩꯔꯤꯕꯗꯨꯗ ꯇꯥꯏ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯃꯅꯤꯗ ꯏꯕꯨꯡꯉꯣ ꯃꯅꯤ ꯅꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯅꯧꯕ ꯁꯥꯅ ꯍꯤ ꯑꯁꯤ ꯅꯥꯀꯜ ꯑꯁꯣꯝꯗ ꯂꯩꯔꯥꯏ ꯁꯨꯝ ꯇꯝꯅ ꯍꯣꯟꯖꯤꯜ ꯑꯗꯨꯒ ꯎꯔꯕ꯭ꯔꯥ ꯅꯣꯡꯖꯥꯕꯩꯒꯨꯝ ꯉꯥꯡꯂꯕ ꯃꯌꯥꯝ ꯎꯔꯤꯕꯁꯤ ꯅꯣꯡꯃꯗꯣ ꯑꯇꯤꯌꯥ ꯊꯛꯇ ꯃꯁꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕꯅꯤ ꯃꯇꯝꯗꯤ ꯈꯪꯍꯧꯔꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡꯖꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯒꯗꯕꯅꯤ ꯃꯇꯝ ꯑꯁꯤ ꯖꯔ ꯖꯔꯅꯤ ꯑꯩꯈꯣꯏꯅ ꯊꯧꯔꯤꯅ ꯀꯤꯔꯒ ꯈꯥꯝꯕ ꯌꯥꯕ ꯅꯠꯇꯦ ꯃꯈꯣꯏꯅꯤ ꯆꯪꯅ ꯀꯟꯅ ꯅꯧꯅ ꯍꯣꯟꯕꯒꯨꯝꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯍꯣꯜꯂꯒ ꯍꯤ ꯑꯗꯨ ꯂꯩꯔꯥꯏ ꯃꯄꯥꯜ ꯑꯗꯨ ꯇꯝꯅ ꯍꯣꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅꯤ ꯂꯩꯔꯥꯏ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯃꯈꯣꯡ ꯑꯗꯨ ꯅꯥꯔꯞ ꯇꯧꯅ ꯃꯇꯝ ꯀꯨꯏꯅ ꯃꯈꯣꯡꯗꯨ ꯀꯣꯟꯁꯤꯜꯂꯒ ꯐꯝꯂꯨꯕꯒꯤ ꯉꯥꯏꯍꯥꯛ ꯇꯤꯡꯊꯣꯛꯏ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯁꯥ ꯑꯗꯨ ꯁꯤꯡꯖꯪ ꯑꯗꯨꯒꯤ ꯑꯔꯨꯝꯕ ꯚꯥꯔ ꯑꯗꯨ ꯄꯨꯕ ꯉꯝꯗꯅ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯈꯣꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯒꯤꯠ ꯂꯥꯎꯅ ꯅꯝꯕꯗ ꯂꯩꯃꯥꯏ ꯑꯗꯨ ꯀꯨꯠꯄꯅꯤ ꯃꯅꯤꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯉꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯣꯖꯥꯕꯨ ꯇꯁꯦꯡꯅꯃꯛ ꯏꯍꯩ ꯈꯨꯔꯦꯝꯕ ꯁꯤꯡꯖꯪ ꯑꯗꯨ ꯄꯥꯏꯕꯗꯨ ꯋꯥꯔꯕ꯭ꯔꯅꯦ ꯑꯣꯖꯥ ꯀꯔꯤ ꯇꯧꯁꯤꯒꯦ ꯃꯗꯨꯗꯤ ꯑꯩꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯅꯠꯇꯦꯗꯣ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯐꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄ ꯀꯥꯟꯗ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯅꯪꯒꯜ ꯑꯁꯤꯗ ꯄꯣꯗꯨꯅ ꯄꯨꯔꯛꯂꯤꯕ ꯌꯥꯏ ꯈꯨꯔꯦꯝꯕ ꯁꯤꯡꯖꯪ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯛꯏꯗꯣ ꯀꯝꯗꯧꯁꯤꯒꯦ ꯃꯁꯤꯕꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩꯅ ꯄꯨꯗꯕ ꯌꯥꯗꯕꯅꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤꯔ ꯈꯪꯗꯦ ꯃꯐꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯒ ꯍꯥꯟꯅ ꯂꯨꯝꯂꯤꯕ ꯆꯥꯡꯗꯨꯗꯒꯤ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯍꯦꯟꯇꯣꯛꯂꯒ ꯂꯨꯝꯂꯛꯂꯤꯕ ꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯏꯕꯨꯡꯉꯣ ꯃꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯂꯣ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯁꯝꯂꯒ ꯆꯠꯂꯁꯤ ꯎꯔꯕ꯭ꯔꯥ ꯑꯥꯗ ꯅꯣꯡꯆꯥꯕꯤꯒꯨꯝ ꯉꯥꯡꯁꯪ ꯉꯥꯡꯂꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯁꯤꯕꯨ ꯌꯧꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯃꯤꯔꯝꯂꯦꯟ ꯂꯥꯏꯔꯝꯂꯦꯟ ꯑꯅꯤꯒꯤ ꯇꯥꯏꯅꯐꯝ ꯃꯐꯝ ꯑꯗꯨ ꯌꯧꯔꯒꯗꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯅꯛꯅ ꯎꯕꯒꯤ ꯋꯥꯅꯤ ꯃꯁꯤ ꯃꯐꯝꯁꯤ ꯑꯣꯟꯊꯣꯛꯅ ꯂꯥꯞꯈ꯭ꯔꯕ ꯖꯥꯠꯅꯤ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯅ ꯏꯁꯤꯡ ꯏꯐꯨꯠ ꯑꯃꯈꯛ ꯂꯩꯔꯝꯒꯅꯤ ꯏꯐꯨꯠ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯒ ꯐꯥꯎꯗꯣꯛꯄ ꯌꯥꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯏꯐꯨꯠꯅꯤ ꯖꯔꯣ ꯖꯔꯣ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯀꯥꯈꯠꯂꯛꯀꯗꯕꯅꯤ ꯑꯩꯈꯣꯏ ꯁꯣꯔ ꯊꯤꯡꯂꯒ ꯏꯁꯤꯡ ꯑꯗꯨꯗ ꯐꯥꯎꯖꯤꯟꯈꯤꯒꯗꯕꯅꯤ ꯍꯦꯛ ꯐꯥꯎꯖꯤꯟꯈꯤꯕꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯤ ꯆꯤꯡꯌꯥꯒꯤ ꯎꯁꯥ ꯀꯌꯥꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯕ ꯃꯐꯝ ꯑꯃꯗ ꯐꯥꯎꯒꯠꯂꯛꯀꯅꯤ ꯃꯐꯝ ꯑꯗꯨꯗ ꯏꯐꯨꯠ ꯑꯁꯤ ꯐꯥꯎꯕꯅꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯏꯐꯨꯠ ꯑꯁꯤ ꯌꯀꯥꯏ ꯂꯩꯔꯦꯜ ꯀꯧꯕ ꯆꯥꯎꯔꯕ ꯂꯩꯔꯦꯜ ꯑꯃꯈꯛꯅ ꯃꯗꯨꯅ ꯃꯀꯣꯜ ꯁꯥꯡꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯌꯀꯥꯏ ꯂꯩꯔꯦꯜ ꯑꯗꯣ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯟꯅ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯃꯔꯛꯇ ꯑꯗꯨꯃꯛ ꯍꯤꯡꯂꯛꯄꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯃꯍꯥꯛꯅꯗꯤ ꯆꯍꯤ ꯂꯤꯁꯤꯡꯀꯌꯥ ꯍꯤꯡꯂꯛꯄꯗꯒꯤ ꯃꯤꯑꯣꯏꯂꯛꯇ ꯂꯩ ꯐꯗ꯭ꯔꯦ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯃꯁꯥꯁꯦ ꯃꯁꯥꯅ ꯈꯪꯅ ꯁꯥꯊꯣꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯋꯥꯔꯤꯁꯤꯡꯕꯨꯁꯨ ꯑꯩꯅ ꯃꯇꯥꯡ ꯆꯥꯕꯗ ꯅꯪꯒꯤ ꯅꯐꯝꯗ ꯂꯤꯒꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯎꯔꯕ꯭ꯔꯥ ꯑꯥꯗ ꯏꯐꯨꯠ ꯆꯥꯎꯅ ꯐꯥꯎꯒꯠꯂꯛꯂꯤꯕꯁꯤ ꯃꯁꯤꯗ ꯏꯁꯤꯡ ꯕꯤꯔꯤ ꯕꯤꯔꯤ ꯀꯥꯞꯊꯣꯔꯛꯂꯤꯕꯁꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯁꯣꯔ ꯊꯤꯡꯅ ꯏꯔꯣꯏꯁꯤꯟꯈꯤꯒꯗꯕꯅꯤ ꯃꯅꯨꯡ ꯑꯁꯤꯗ ꯂꯤꯠꯁꯜꯂꯒ ꯆꯪꯈꯤꯒꯗꯕꯅꯤ ꯃꯤꯠꯅ ꯀꯨꯞꯄꯗ ꯑꯩꯈꯣꯏ ꯎꯆꯥꯜ ꯃꯔꯛ ꯑꯗꯨꯗ ꯐꯥꯎꯒꯠꯂꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯗꯨ ꯃꯅꯤꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥꯅ ꯏꯐꯨꯠꯀꯤ ꯃꯔꯝꯗꯤ ꯌꯥꯝꯅ ꯁꯤꯡꯅ ꯂꯤꯕꯤꯔꯛꯈꯤꯕꯅꯤ ꯏꯐꯨꯠ ꯍꯥꯏꯕ ꯏꯐꯨꯠ ꯑꯁꯤ ꯅꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯃꯔꯝ ꯈꯪꯗꯨꯅ ꯆꯪꯂꯣꯏꯗꯕꯅꯤ ꯏꯐꯨꯠꯀꯤ ꯏꯁꯤꯡ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯕ ꯃꯇꯝꯗ ꯂꯥꯏꯑꯣꯛ ꯊꯤꯅ ꯂꯥꯏꯑꯣꯛꯅꯔꯕꯗꯤ ꯇꯥꯏꯕꯪ ꯊꯋꯥꯏ ꯊꯥꯕ ꯐꯥꯎꯕ ꯇꯔꯥꯏꯅ ꯑꯣꯏꯊꯣꯛꯏ ꯍꯥꯏꯗꯅ ꯃꯃꯥꯅ ꯍꯥꯏꯕꯤꯔꯛꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯃꯅꯤ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯆꯠꯁꯤ ꯌꯥꯔꯦ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯈꯪꯆꯤꯡꯁꯤꯡꯉꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯩꯒꯤ ꯇꯁꯦꯡꯅ ꯏꯐꯨꯠ ꯑꯁꯤ ꯏꯔꯨꯞꯄꯗꯤ ꯇꯜꯂꯤꯗꯣ ꯃꯁꯤꯒꯤ ꯏꯐꯨꯠ ꯑꯁꯤꯗꯤ ꯏꯃꯥ ꯄꯣꯛꯉꯩ ꯑꯁꯤꯃꯨꯛ ꯆꯥꯎꯕ ꯏꯐꯨꯠꯇꯤ ꯎꯖꯔꯛꯇ꯭ꯔꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯏꯁꯤꯡ ꯀꯥꯞꯊꯣꯛꯄꯁꯤꯕꯨ ꯃꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯂꯨꯞꯂꯒ ꯃꯅꯨꯡ ꯑꯁꯤꯗ ꯂꯥꯏꯔꯦꯜ ꯑꯃ ꯀꯨꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯍꯥꯛꯀꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯑꯩꯈꯣꯏꯅ ꯁꯤꯔꯣꯏꯗ꯭ꯔꯣ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯩ ꯇꯁꯦꯡꯅ ꯀꯤꯖꯩ ꯑꯣꯖꯥ ꯑꯩ ꯇꯁꯦꯡꯅ ꯃꯁꯤ ꯂꯥꯟꯕ ꯉꯝꯖꯔꯣꯏ ꯑꯀꯣꯏꯕ ꯂꯝꯕꯤꯗ ꯑꯣꯏꯔꯕꯁꯨ ꯑꯁꯨꯃꯛ ꯆꯠꯁꯤꯅꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯏꯕꯨꯡꯉꯣ ꯃꯅꯤ ꯅꯪꯁꯤ ꯑꯉꯥꯡ ꯅꯋꯥ ꯑꯃ ꯊꯦꯝꯃꯒ ꯆꯞ ꯃꯥꯟꯅꯩꯗꯣ ꯑꯩꯁꯦ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅꯤ ꯅꯪ ꯆꯠꯃꯤꯟꯅꯔꯤꯕ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯔꯤꯕ ꯑꯩ ꯑꯁꯤꯕꯨ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯥꯏꯕꯁꯤ ꯊꯥꯖꯧꯅꯤ ꯃꯁꯤꯒꯤ ꯏꯐꯨꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯣꯛ ꯑꯁꯤ ꯌꯨꯡꯁꯤꯜꯂꯒ ꯁꯣꯔ ꯊꯤꯡꯅ ꯏꯔꯨꯞꯈꯤꯕꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯎꯆꯥꯜ ꯀꯌꯥꯅ ꯍꯧꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯎꯃꯪ ꯑꯃꯗ ꯑꯩꯈꯣꯏ ꯐꯥꯎꯒꯠꯂꯛꯀꯗꯕꯅꯤ ꯎꯃꯪ ꯑꯗꯨꯕꯨ ꯌꯧꯔꯕꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯈꯣꯡꯆꯠꯁꯨ ꯆꯠꯄ ꯌꯥꯒꯗꯧꯔꯤꯕꯅꯤ ꯅꯍꯥꯛꯅ ꯀꯣꯏꯅ ꯆꯠꯁꯤ ꯍꯥꯏꯔꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯣꯏꯅ ꯆꯠꯄ ꯇꯥꯔꯕꯗꯤ ꯊꯥꯕꯨꯝ 3 ꯃꯄꯨꯡ ꯐꯥꯅ ꯎꯆꯥꯜ ꯄꯥꯝꯕꯤ ꯀꯌꯥꯅ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯒꯗꯕꯅꯤ ꯃꯗꯨꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯏꯔꯨꯞꯈꯤꯕꯒ ꯃꯤꯠꯅ ꯀꯨꯞꯄꯗ ꯐꯥꯎꯒꯠꯂꯛꯄ ꯃꯐꯝ ꯑꯗꯨꯅ ꯐꯕ꯭ꯔꯥ ꯃꯨꯟꯅ ꯈꯜꯂꯨ
ꯅꯪ ꯁꯤꯗꯤ ꯀꯣꯟ ꯊꯣꯛꯄꯅꯤꯗꯀꯣ ꯅꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯃꯥ ꯑꯗꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ ꯊꯕꯛ ꯊꯧꯔꯝꯁꯤꯒꯁꯤ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯅꯪ ꯍꯟꯅꯤꯡꯗꯕ꯭ꯔꯥ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯍꯥꯏꯔꯛꯄꯗ ꯃꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯍꯥꯛ ꯏꯐꯨꯠ ꯂꯨꯞꯄ ꯍꯥꯏꯁꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯄꯣꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯐꯅ ꯊꯣꯏꯗꯦꯗꯅ ꯍꯥꯏꯔꯕꯁꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯁꯤꯕꯨ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯩ ꯁꯤꯔꯕꯁꯨ ꯆꯪꯂꯕꯁꯨ ꯏꯐꯨꯠ ꯑꯁꯤꯗ ꯏꯔꯨꯞꯂꯈꯤ ꯃꯍꯥꯛꯀꯤ ꯃꯥꯡꯊꯅ ꯁꯤꯈꯤꯕꯅ ꯐꯩ ꯂꯥꯛꯂꯣ ꯑꯣꯖꯥ ꯑꯩꯅ ꯍꯥꯟꯅ ꯂꯨꯞꯀꯅꯤ ꯑꯣꯖꯥꯅ ꯇꯨꯡ ꯊꯪꯕꯤꯔꯛꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯤ ꯃꯈꯨꯠ ꯑꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯍꯦꯛꯇꯃꯛ ꯏꯐꯨꯠ ꯑꯗꯨꯗ ꯌꯣꯡꯁꯤꯟꯈꯤꯕꯅꯤ ꯁꯣꯔ ꯊꯤꯡꯂꯒ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯍꯥꯛ ꯑꯗꯨ ꯎꯆꯥꯜ ꯀꯌꯥꯅ ꯍꯧꯔꯕ ꯃꯐꯝ ꯑꯃꯗ ꯎꯆꯥꯜ ꯑꯆꯧꯕ ꯑꯃꯒꯤ ꯄꯥꯈꯣꯡꯗ ꯐꯥꯎꯒꯠꯂꯛꯂꯝꯃꯤ ꯄꯥꯈꯣꯜ ꯆꯥꯎꯅ ꯂꯩꯔꯤꯕꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯁꯨ ꯃꯤꯠꯅ ꯀꯨꯞꯄꯗ ꯐꯥꯎꯒꯠꯂꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯥꯎꯒꯠꯂꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯁꯥ ꯀꯩꯗꯅ ꯄꯤꯛ ꯊꯟꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃꯈꯛꯅꯤ ꯈꯥ ꯑꯋꯥꯡꯗ ꯁꯥ ꯀꯩꯅ ꯉꯔꯪ ꯉꯔꯪ ꯉꯪꯕꯒꯤ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯅ ꯈꯣꯡꯕꯒꯤ ꯁꯥꯁꯤ ꯁꯉꯥꯏ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯒꯤ ꯁꯛꯇꯝꯁꯨ ꯎꯔꯤ ꯃꯈꯣꯜ ꯀꯌꯥꯁꯨ ꯇꯥꯔꯤ ꯃꯅꯤ ꯑꯗꯨ ꯃꯁꯤꯅꯕꯨ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯃꯍꯥꯛ ꯑꯗꯣ ꯃꯁꯥꯃꯨ ꯌꯥꯝꯅ ꯐꯕ ꯄꯥꯈꯪ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛ ꯀꯤꯒꯟ ꯊꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯀꯤ ꯊꯤ ꯑꯃꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯎꯔꯕ꯭ꯔꯣ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯆꯥꯎꯔꯕ ꯀꯩꯁꯥꯜ ꯑꯃꯈꯛꯅ ꯁꯖꯤ ꯑꯃꯈꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯁꯤ ꯎꯆꯥꯎ ꯃꯔꯛ ꯑꯁꯤꯗ ꯑꯁ ꯑꯩꯗꯤ ꯑꯣꯖꯥ ꯀꯤꯕꯨ ꯀꯤꯔꯦꯗ ꯃꯁꯤꯅ ꯀꯔꯝꯅ ꯂꯥꯟꯊꯣꯛꯀꯗꯕꯅꯣ ꯑꯩ ꯐꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯐꯥꯎꯗꯣꯛꯈ꯭ꯔꯒꯦ ꯑꯣꯖꯥ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯃꯅꯤ ꯅꯪ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯦꯗꯀꯣ ꯅꯤꯄꯥꯔ ꯅꯤꯄꯥꯅꯇ ꯅꯤꯄꯤꯔ ꯅꯤꯄꯤꯅꯇ ꯍꯥꯏꯕꯗꯨ ꯅꯪ ꯇꯧꯔꯦꯅꯦ ꯍꯥ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ ꯃꯈꯣꯏꯁꯨ ꯇꯥꯏꯕꯪ ꯁꯥꯒꯤ ꯃꯆꯤꯟꯖꯥꯛ ꯇꯥꯟꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯌꯧꯅꯕ ꯑꯁꯝꯕ ꯂꯝꯕꯤꯗ ꯆꯠꯄꯅꯤ ꯀꯔꯤꯒꯤ ꯀꯤꯅꯤꯡꯉꯥꯏ ꯂꯩꯔꯤ ꯎꯆꯥꯜ ꯀꯌꯥꯅ ꯆꯒ꯭ꯔꯤꯛꯅꯅ ꯍꯧꯔꯤꯕ ꯎꯃꯪ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯑꯁꯝꯕ ꯂꯝꯕꯤ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯆꯥꯎꯔꯕ ꯅꯨꯡꯄꯥꯛꯅ ꯊꯣꯡꯕꯨ ꯁꯥꯅ ꯉꯥꯛꯂꯒ ꯂꯩꯕ ꯑꯗꯨꯒꯨꯝꯂꯕ ꯁꯨꯔꯨꯡ ꯑꯃꯈꯛ ꯂꯩꯔꯝꯒꯅꯤ ꯁꯨꯔꯨꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯛꯀꯥꯏꯔꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯁꯝꯕ ꯂꯝꯕꯤ ꯐꯥꯎꯗꯣꯛꯐꯝ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯁꯝꯕ ꯂꯝꯕꯤ ꯍꯥꯏꯕꯁꯤꯗꯕꯨ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯌꯥꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯪ ꯃꯁꯤꯕꯨ ꯀꯔꯤꯒꯤ ꯀꯤꯔꯤꯒꯅꯣ ꯂꯥꯛꯂꯣ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯎ ꯅꯪ ꯌꯥꯝꯅ ꯀꯤꯔꯕꯗꯤ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠ ꯑꯁꯤ ꯈꯨꯗꯥꯡ ꯑꯁꯤ ꯁꯦꯠꯅ ꯄꯥꯏꯌꯨ ꯑꯩ ꯇꯧꯏ ꯃꯈꯣꯏ ꯑꯩꯕꯨ ꯎꯕꯗ ꯃꯃꯩ ꯊꯥꯡꯒꯠꯇꯨꯅ ꯀꯤꯅ ꯆꯦꯟꯒꯗꯕꯅꯤ ꯏꯆꯝ ꯆꯝꯕ ꯇꯥꯏꯕꯪ ꯁꯥ ꯉꯥꯛꯇꯅꯤ ꯈꯣꯌꯨꯝ ꯂꯥꯏꯅ ꯂꯥꯡꯒꯣꯜ ꯇꯧꯕ ꯅꯠꯇꯦꯅꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯁꯨꯝꯅ ꯃꯅꯤꯒꯤ ꯊꯧꯅꯥ ꯑꯃꯈꯛ ꯍꯥꯞꯂꯒ ꯃꯈꯣꯏꯅꯤꯃꯛꯇꯨ ꯆꯦꯡ ꯄꯥꯂꯣꯏꯅꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯎꯃꯪ ꯑꯁꯤꯁꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯄꯨꯡꯖꯥꯃꯨꯛꯀꯤ ꯆꯥꯡꯅ ꯆꯪꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯕꯨ ꯂꯥꯟꯊꯣꯛꯄꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯗꯤ ꯀꯩꯁꯥꯜꯁꯤꯡ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯦ ꯑꯗꯨꯕꯨ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯃꯅꯤꯒꯤ ꯃꯁꯥ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯥꯛꯀꯗꯕꯒꯤ ꯏꯟꯅꯔꯛꯂꯣꯏ ꯀꯩꯕꯣꯏ ꯑꯗꯨꯃꯛ ꯇꯧꯏ ꯑꯗꯨꯕꯨ ꯃꯅꯤꯅ ꯑꯃꯨꯛ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯨ ꯀꯤꯅ ꯀꯧꯏ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯅꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯂꯒ ꯍꯟꯅ ꯌꯦꯡꯒꯅꯨ ꯇꯨꯃꯤꯟꯅ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯨ ꯅꯃꯤꯠ ꯑꯗꯨ ꯑꯩꯉꯣꯟꯗ ꯌꯦꯡꯉꯨ ꯅꯃꯥꯏ ꯀꯌꯣꯝ ꯑꯣꯟꯊꯣꯛꯂꯨꯒꯅꯨ ꯅꯪ ꯅꯃꯥꯏ ꯑꯣꯟꯊꯣꯛꯂꯒ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯌꯦꯡꯂꯨꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯅ ꯌꯥꯝꯅ ꯀꯤꯔꯦ ꯅꯍꯥꯛꯅ ꯂꯛꯅꯔꯤꯕꯣꯏ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯈꯜꯂꯒꯅꯤ ꯂꯥꯛꯂꯣꯏ ꯅꯪꯕꯨ ꯅꯤꯄꯥ ꯃꯥꯟꯖꯈꯤꯗ꯭ꯔꯦꯍꯦ ꯏꯕꯨꯡꯉꯣ ꯅꯍꯥꯛꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅꯤꯗꯣ ꯑꯁꯨꯝ ꯂꯥꯟꯊꯣꯔꯛꯄꯅ ꯄꯥꯛꯂꯕ ꯎꯃꯪ ꯑꯗꯣ ꯃꯗꯨ ꯂꯥꯟꯊꯣꯔꯛꯂꯤ ꯑꯃꯁꯤ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯍꯥꯏꯈꯤꯕꯒ ꯇꯧꯈꯤꯕꯒ ꯆꯥꯎꯔꯕ ꯆꯤꯡ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯆꯤꯡ ꯑꯁꯤꯒꯤ ꯆꯤꯡꯃꯥꯏꯗ ꯄꯥꯛꯂꯕ ꯅꯨꯡꯄꯥꯛ ꯆꯥꯎꯔꯕ ꯑꯃꯈꯛ ꯉꯛꯂꯒ ꯂꯩꯔꯤ ꯃꯗꯨꯕꯨ ꯎꯕꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯍꯥꯏꯈꯤꯕꯗꯣ ꯃꯅꯤꯅ ꯆꯨꯝꯂꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯅꯤꯅ ꯑꯣꯟꯁꯤꯜꯂꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯂꯛꯂꯝꯃꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯑꯣꯖꯥꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒ ꯃꯐꯝ ꯑꯁꯣꯝꯗꯒ ꯂꯥꯛꯂꯝꯃꯒ ꯂꯩꯕ꯭ꯔꯥ ꯑꯩꯗꯤ ꯉꯛꯄꯅ ꯊꯦꯡꯈ꯭ꯔꯦ ꯈꯣꯌꯨꯝ ꯂꯥꯏꯒꯨꯝꯅ ꯑꯣꯖꯥ ꯑꯁꯤꯅ ꯆꯠꯂꯨꯕꯒꯨꯝꯅ ꯇꯔꯥꯏ ꯈꯪꯂꯤꯕ ꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯏꯕꯨꯡꯉꯣ ꯃꯅꯤ ꯅꯪ ꯑꯁꯤ ꯄꯪꯗꯗꯤ ꯄꯪꯉꯤꯗꯀꯣ ꯏꯕꯨꯡꯉꯣ ꯒꯙꯥꯅꯤ ꯅꯍꯥꯛꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯪꯂꯕ ꯑꯗꯨꯒꯨꯝꯕ ꯖꯤꯕ ꯒꯙꯥꯒꯨꯝꯕꯅꯤ ꯑꯩ ꯑꯁꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯅ ꯐꯪꯂꯕ ꯑꯁꯝꯕ ꯂꯝꯕꯤ ꯆꯠꯄꯒꯤ ꯂꯥꯏꯁꯣꯜ ꯐꯪꯂꯕ ꯇꯔꯥꯏꯅ ꯈꯪꯕ ꯉꯝꯂꯒꯗꯕ ꯑꯗꯨ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕ ꯀꯔꯤꯅꯣ ꯅꯃꯥꯡꯃꯛꯇꯗ ꯅꯠꯇ꯭ꯔꯥ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯃꯍꯥꯛꯅ ꯊꯧꯖꯥꯜ ꯂꯥꯟꯗꯨ ꯄꯨꯕꯤꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏꯕꯅ ꯐꯗ꯭ꯔꯕ ꯑꯁꯝꯕ ꯂꯝꯕꯤ ꯈꯪꯅꯕꯒꯤ ꯂꯩꯋꯥ ꯑꯃꯈꯛ ꯈꯪꯂꯤꯕꯗꯣ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯂꯤꯕ ꯑꯁꯝꯕ ꯂꯝꯕꯤ ꯑꯁꯤꯗꯤ ꯑꯩꯅ ꯌꯥꯏꯈꯣꯔꯦꯝꯕ ꯁꯤꯡꯖꯪ ꯑꯁꯤ ꯃꯁꯤꯕꯨ ꯍꯦꯛ ꯃꯥꯡꯍꯟꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯈꯪꯂꯤꯕ ꯂꯥꯏꯁꯣꯜ ꯑꯁꯤ ꯃꯁꯥ ꯃꯊꯟꯇꯅ ꯀꯥꯎꯖꯈ꯭ꯔꯒꯗꯕꯅꯤ ꯃꯗꯨꯗꯒꯤ ꯇꯣꯉꯥꯟꯕ ꯌꯥꯏ ꯑꯃ ꯃꯥꯡꯍꯟꯕꯒꯤ ꯈꯣꯡꯆꯠ ꯑꯃꯨꯛ ꯆꯠꯀꯗꯕꯅꯤ ꯂꯥꯛꯂꯨ ꯄꯟꯊꯕ ꯇꯧꯔꯕꯅꯣ ꯏꯕꯨꯡꯉꯣ ꯁꯥꯃ ꯄꯥꯡꯒꯜ ꯅꯍꯥꯛꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤꯕꯅꯤ ꯆꯥꯎꯔꯕ ꯅꯨꯡꯄꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯤꯡꯆꯦꯞ ꯆꯤꯡꯃꯥꯏ ꯑꯁꯣꯝꯗ ꯏꯟꯊꯣꯛꯂꯁꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯁꯨꯔꯨꯡ ꯑꯃꯈꯛ ꯂꯩꯔꯝꯒꯅꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯃꯗꯤ ꯃꯅꯤ ꯑꯗꯨ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎꯗꯨ ꯏꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯅꯤ ꯃꯁꯥ ꯐꯅ ꯐꯖꯩ ꯍꯥꯏꯖꯔꯕꯁꯨ ꯃꯍꯥꯛꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅꯤꯅ ꯅꯨꯡꯖꯥꯎ ꯑꯗꯨ ꯃꯍꯥꯛꯅ ꯀꯔꯝꯅꯗꯤ ꯏꯜꯂꯨꯕ ꯉꯝꯒꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯅꯤꯗ ꯌꯦꯡꯉꯒ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯏꯕꯨꯡꯉꯣ
ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯁꯤ ꯁꯥ ꯃꯄꯥꯡꯒꯜ ꯀꯜꯂꯕꯁꯨ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯃꯅꯗꯤ ꯏꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅ ꯏꯁꯥ ꯊꯥꯒꯠꯆꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩ ꯁꯥ ꯃꯄꯥꯡꯒꯜ ꯅꯍꯥꯛꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯏꯜꯂꯤꯕꯁꯤꯗ ꯅꯍꯥꯛꯀꯤꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯅ ꯅꯍꯥꯛꯅꯁꯨ ꯏꯟꯕ ꯌꯥꯎꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯌꯨꯝ ꯁꯤꯔꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯅꯨꯡ ꯀꯟꯅ ꯍꯦꯛꯇ ꯏꯟꯈꯤꯕꯅꯤ ꯃꯍꯥꯛꯅ ꯏꯟꯈꯤꯕꯒ ꯅꯨꯡ ꯆꯀꯥ ꯃꯥꯟꯕ ꯏꯄꯥꯛ ꯄꯥꯛꯄꯗꯣ ꯃꯗꯨ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯥꯏꯗꯨꯅ ꯆꯤꯡꯃꯥꯏ ꯆꯤꯡꯆꯦꯞ ꯑꯗꯣꯝꯗ ꯑꯣꯟꯊꯈꯤꯔꯝꯃꯤ ꯂꯩꯃꯥꯏ ꯊꯛ ꯊꯛ ꯅꯤꯛꯄꯅꯤ ꯅꯨꯡ ꯑꯗꯨꯅ ꯊꯔꯣ ꯃꯔꯣ ꯑꯣꯟꯊꯈꯤꯕꯗꯨꯗ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯅꯨꯡ ꯑꯁꯤ ꯍꯦꯛ ꯑꯣꯟꯊꯈꯤꯕꯒ ꯆꯥꯎꯔꯕ ꯁꯨꯔꯨꯡ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯤꯑꯣꯏꯕꯒꯤ ꯂꯦꯞ 10ꯃꯨꯛꯀ ꯋꯥꯡꯒꯅꯤ ꯁꯨꯔꯨꯡ ꯑꯗꯨ ꯆꯥꯎꯕꯒꯤ ꯆꯥꯡ ꯄꯥꯛꯄꯒꯤ ꯆꯥꯡꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛꯏ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒꯅꯤ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯔꯩ ꯃꯔꯩ ꯇꯥꯔꯕ ꯃꯔꯥꯡ ꯇꯨꯔꯥꯡ ꯂꯥꯡꯕ ꯆꯥꯎꯔꯕ ꯂꯥꯏꯔꯦꯜ ꯑꯃꯈꯛ ꯀꯨꯜꯂꯒ ꯂꯩꯔꯝꯃꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯏꯟꯊꯣꯛꯈ꯭ꯔꯤꯕ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯗꯨ ꯃꯗꯨꯗꯒꯤ ꯈꯔ ꯈꯖꯤꯛꯇꯪ ꯄꯤꯛꯊꯒꯅꯤ ꯂꯥꯏꯔꯦꯜ ꯑꯗꯨꯒꯤ ꯃꯊꯥꯗꯒꯤ ꯄꯤꯛꯂꯕ ꯂꯥꯏꯔꯦꯜ ꯀꯌꯥ ꯑꯃꯁꯨ ꯊꯣꯔꯛꯏ ꯄꯤꯛꯂꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕ ꯂꯥꯏꯔꯦꯜ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯁꯤꯕꯨꯗꯤ ꯇꯔꯥꯏꯅ ꯎꯝꯕ ꯉꯝꯒꯗꯕ ꯂꯥꯏꯔꯦꯜꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗ ꯈꯣꯡꯊꯥꯡ 2-3ꯗꯤ ꯇꯨꯡꯂꯣꯝꯗ ꯍꯟꯇꯣꯛꯄꯅꯤ ꯃꯅꯤ ꯑꯗꯨꯗꯤ ꯃꯁꯥꯗꯨ ꯅꯤꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯋꯥꯟꯊꯗꯦ ꯍꯥꯏꯕꯗ ꯈꯥꯏ ꯃꯔꯩ ꯂꯩꯈꯥꯒ ꯐꯥꯖꯤꯟꯈ꯭ꯔꯕ ꯃꯆꯤꯟ ꯕꯥꯟꯒꯁꯦ ꯃꯨꯁꯜꯂꯤ ꯎꯔꯤꯕꯁꯤꯗ ꯃꯍꯥꯛ ꯑꯗꯨꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯏꯔꯦꯜ ꯂꯥꯏꯆꯨꯈ꯭ꯔꯕꯅꯤ ꯃꯁꯥ ꯑꯁꯤꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯅꯤꯡꯗ ꯇꯞꯊꯧ ꯁꯣꯔꯒꯤ ꯇꯟꯊꯥꯗꯨꯅ ꯅꯁꯥꯅ ꯈꯪꯅ ꯁꯤꯟꯅꯧ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯃꯨ ꯃꯌꯣꯡ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯅꯤꯗꯕꯨ ꯍꯥꯏꯔꯝꯃꯤ ꯃꯅꯤ ꯑꯗꯨꯗꯤ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯀꯣꯟꯁꯤꯜꯂꯒ ꯂꯩꯃꯥꯏꯗ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯂꯩꯈ꯭ꯔꯦ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯁꯦꯜ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯑꯣꯟꯊꯣꯛꯄꯅꯤꯀꯣ ꯁꯥꯎꯔꯕ ꯂꯥꯏꯔꯦꯜ ꯑꯁꯤꯕꯨ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯁꯤꯒꯤ ꯂꯥꯏꯔꯦꯜ ꯑꯁꯤꯗꯤ ꯑꯆꯝꯕ ꯂꯥꯏꯔꯦꯜ ꯅꯠꯇꯦꯅ ꯆꯥꯎꯔꯕ ꯁꯨꯔꯨꯡ ꯑꯁꯤꯕꯨ ꯃꯍꯥꯛ ꯊꯛꯀꯤ ꯃꯁꯥꯃꯛꯅ ꯍꯨꯠꯂꯒ ꯁꯦꯝꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯔꯦꯜ ꯁꯨꯔꯨꯡ ꯂꯥꯏꯔꯦꯜ ꯍꯥꯏꯕ ꯂꯥꯏꯔꯦꯜ ꯑꯗꯨ ꯑꯣꯏꯕ ꯇꯥꯏ ꯏꯕꯨꯡ ꯑꯃꯅꯤ ꯅꯪ ꯑꯃꯨꯛꯇ ꯍꯧꯒꯠꯂꯛꯎ ꯐꯝꯊꯒꯅꯨ ꯅꯍꯥꯛꯅ ꯐꯝꯊꯔꯤꯕꯗꯨ ꯃꯉꯣꯟꯗ ꯅꯣꯟꯖꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯁꯨꯔꯨꯡ ꯂꯥꯏꯔꯦꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯣꯟꯖꯕ ꯌꯥꯗꯦ ꯃꯉꯣꯟꯗꯕꯨ ꯅꯣꯟꯖꯔꯨꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯁꯤꯃꯌꯥ ꯑꯁꯤꯗ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯕꯨꯛ ꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯌꯣꯠꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯐꯝꯊꯕ ꯅꯣꯟꯊꯕ ꯌꯥꯗꯦ ꯅꯪ ꯑꯗꯨ ꯈꯔ ꯊꯦꯛꯀꯠꯂꯨ ꯅꯁꯥꯗꯨꯕꯨ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅ ꯅꯃꯤꯠ ꯑꯗꯨ ꯈꯥꯅ ꯂꯥꯏꯔꯦꯜ ꯑꯁꯤꯗ ꯌꯦꯡꯉꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯃꯨ ꯃꯌꯣꯡ ꯌꯥꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯣꯛ ꯌꯥꯔꯤꯉꯩꯗ ꯅꯍꯥꯛ ꯑꯁꯤꯕꯨ ꯇꯔꯥꯏꯅ ꯂꯥꯏꯔꯦꯜ ꯑꯁꯤꯅ ꯎꯝꯈꯤꯕꯗꯨꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯅꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ ꯑꯗꯨꯕꯨ ꯃꯃꯥꯏ ꯑꯗꯨ ꯊꯦꯛꯀꯠꯍꯜꯂꯒ ꯂꯥꯏꯔꯦꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯂꯥꯏꯔꯦꯜꯒꯤ ꯃꯃꯥꯏ ꯑꯗꯨ ꯃꯨꯁꯤꯟꯅ ꯎꯏ ꯃꯁꯥꯗꯨꯅ ꯃꯔꯥꯡ ꯇꯨꯔꯥꯡ ꯀꯨꯞꯂꯥꯡ ꯂꯥꯡꯂꯕ ꯀꯌా ꯑꯃꯁꯨ ꯃꯆꯨ ꯆꯦꯜꯂꯔꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯅꯝꯕꯨ ꯄꯣꯔꯒ ꯄꯨꯔꯛꯂꯤꯕ ꯌꯥꯏ ꯈꯨꯔꯦꯝꯕ ꯁꯤꯡꯖꯪ ꯑꯗꯨ ꯂꯧꯊꯣꯛꯂꯤ ꯁꯤꯡꯖꯪ ꯑꯗꯨ ꯃꯍꯥꯛꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯌꯥꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯦ ꯁꯨꯔꯨꯡ ꯂꯥꯏꯔꯦꯜ ꯑꯁꯤꯗ ꯁꯤꯡꯖꯪ ꯑꯗꯨꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯁꯅꯥ ꯃꯆꯨꯒꯨꯝꯂꯕ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨ ꯎꯕꯗ ꯁꯨꯔꯨꯡ ꯂꯥꯏꯔꯦꯜ ꯑꯗꯨꯁꯨ ꯈꯪꯂꯤ ꯃꯁꯤꯗꯤ ꯌꯥꯏ ꯈꯨꯔꯦꯝꯕ ꯁꯤꯡꯖꯪꯅꯤ ꯇꯔꯥꯏꯕ ꯁꯤꯡꯖꯪ ꯅꯠꯇꯦ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯉꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯗꯨ ꯈꯪꯕꯗꯒꯤ ꯁꯨꯔꯨꯡ ꯂꯥꯏꯔꯦꯜ ꯑꯗꯨ ꯃꯤꯠꯅ ꯀꯨꯞꯄꯗ ꯖꯔ ꯍꯥꯏꯗꯨꯅ ꯃꯁꯥ ꯑꯗꯨ ꯃꯥꯏꯀꯩ ꯑꯁꯣꯝ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯍꯟꯖꯤꯟꯈꯤꯔꯝꯃꯤ ꯃꯍꯨ ꯑꯗꯨꯅ ꯐꯨ ꯀꯥꯝꯃꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯅꯤ ꯏꯕꯨꯡꯉꯣ ꯃꯅꯤ ꯂꯥꯎ ꯂꯥꯏꯔꯦꯜ ꯑꯁꯤꯗ ꯍꯟꯖꯤꯟꯈꯤꯕꯁꯤ ꯃꯁꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕꯅꯤ ꯃꯍꯥꯛꯀꯤ ꯃꯈꯨꯜ ꯎꯔꯕ꯭ꯔꯥ ꯑꯥꯗ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤ ꯃꯁꯤꯗ ꯃꯍꯥꯛ ꯑꯗꯨꯃꯛ ꯍꯟꯖꯤꯟꯈꯤꯒꯗꯕꯅꯤ ꯌꯥꯏ ꯈꯨꯔꯦꯝꯕ ꯁꯤꯡꯖꯪ ꯑꯁꯤ ꯎꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯂꯒ ꯆꯪꯈ꯭ꯔꯤꯕꯁꯤ ꯃꯍꯥꯛꯅ ꯍꯟꯖꯤꯟꯈ꯭ꯔꯤꯉꯩꯗ ꯁꯤꯡꯖꯪ ꯑꯁꯤ ꯃꯥꯡꯑꯣꯏꯅꯅ ꯑꯗꯨꯃꯛ ꯄꯥꯏꯔꯒ ꯑꯩꯈꯣꯏꯁꯨ ꯆꯪꯁꯤ ꯃꯍꯥꯛꯅ ꯆꯪꯈ꯭ꯔꯤꯕ ꯃꯀꯣꯜ ꯑꯁꯤꯒꯤ ꯅꯥꯀꯜꯗ ꯐꯥꯎꯗꯣꯛꯄ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯐꯥꯎꯗꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡ ꯐꯝ ꯑꯃ ꯇꯥꯒꯗꯕꯅꯤ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯝꯃꯒ ꯆꯠꯀꯗꯕꯅꯤ ꯂꯥꯎ ꯄꯟꯊꯕ ꯇꯧꯔꯒꯅ ꯆꯪꯂꯁꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯅꯤꯡꯗ ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯤ ꯑꯗꯨꯕꯨ ꯂꯥꯏꯔꯦꯜ ꯑꯗꯨꯅ ꯍꯟꯖꯤꯟꯈ꯭ꯔꯤꯉꯩꯗ ꯃꯈꯣꯏ ꯑꯅꯤꯃꯛꯇꯨ ꯁꯔ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯆꯪꯐꯝ ꯂꯩꯔꯤꯕꯗꯨ ꯆꯪꯂꯝꯃꯤ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯃꯈꯣꯏꯗꯨ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯐꯥꯎꯗꯣꯔꯛꯂꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯗꯣꯔꯛꯂꯤ ꯃꯐꯝ ꯑꯁꯤꯗꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯎ ꯋꯥ ꯑꯃꯠꯇ ꯍꯧꯕ ꯎꯗꯦ ꯅꯥꯄꯤ ꯐꯥꯎꯕ ꯑꯃꯠꯇ ꯍꯧꯕ ꯎꯗꯦ ꯂꯩꯀꯪꯂꯥꯗꯨꯅꯤ ꯃꯄꯨꯡ ꯐꯥꯅ ꯂꯩꯀꯪꯂꯥ ꯑꯣꯏꯔꯕ ꯃꯐꯝ ꯑꯃꯗꯅꯤ ꯅꯨꯡꯁꯤꯅ ꯎꯔꯨ ꯁꯤꯜꯂꯛꯄꯗ ꯏꯐꯨꯜ ꯀꯌꯥꯅꯁꯨ ꯄꯨꯔꯤꯕ ꯃꯁꯤꯕꯨ ꯎꯕꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯂꯥꯏꯁꯤ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯊꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯄ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯂꯥꯟꯕꯗꯤ ꯀꯔꯝꯅ ꯇꯧꯁꯤꯒꯦ ꯄꯨꯡꯖꯥ 3ꯃꯨꯛꯀꯤ ꯆꯥꯡꯗꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯆꯠꯂꯒ ꯑꯁꯝ ꯂꯝꯕꯤ ꯑꯗꯨ ꯇꯥꯒꯗꯧꯔꯤꯕꯅꯤ ꯃꯅꯤꯗꯤ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯉꯒ ꯂꯩꯈ꯭ꯔꯦ ꯅꯣꯡꯃꯗ ꯑꯇꯤꯌꯥꯊꯛꯇ ꯑꯃꯨꯛ ꯌꯦꯡꯈꯠꯂꯤ ꯑꯀꯣꯏꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯅ ꯂꯩꯔꯤꯕ ꯇꯥꯏꯕꯪꯄꯥꯜ ꯍꯥꯏꯕꯗꯨꯔꯅꯤ ꯃꯁꯤꯗꯤ ꯇꯔꯪ ꯃꯔꯪꯕꯨ ꯃꯥꯔꯤꯗ ꯑꯀꯣꯏꯕꯁꯤꯗ ꯌꯦꯡꯕꯗ ꯎ ꯋꯥꯗꯤ ꯂꯥꯏꯔꯗꯅ ꯁꯨꯞꯅꯇꯪꯒꯤ ꯅꯥꯄꯤ ꯑꯃ ꯐꯥꯎ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯗꯦ
Ai khoi sing khorang labati karam toksigi lekang daraba sigum laba yamna yamna saraba nung samar asita lairi basibu amai batolena ibong umani laklo ai khoi na hogjik mafuma sida nung saya na saban numisak ingmagi mawong da uri basi miyoy bai khoi na tabay khoi kulla som dadi hogjik asi numitang ngoyrangi matam o silaklam gadaba numit asina thok li mai kay asiyeng mafuma sida numisak yung na thoktra masibani ni heya sammalami selaga to pong fum da tarak pahay basi chumi nang nakhal libudu sumi mafumasi ay koi taibang pa di suman malam loy adu buta sing madiya sing ay koi taibang para sida lairam len hay bidu yaw da bakarawa taibang miwo ay na mafumasi yaw na satpadi amok da faw bo laktri bani amok da faw mamang na satri ay koi ani na pongda ba ahan oy bani mafumasi dagi awang pang na ikhoy ni pungja ahumugi sang na khong na set khadami madu da set laba kan da ikhoy ni na ikhoy ni lura ba lai je lai ba mafum ugani lai ji irela do ikhoy ni lanthuk laba kan da tongan da taibang palama tongan mafum mo da ikhoy amuk thongani pik laba lai ji irel thak pa ya ba sin langtik lang na sin thamam pham adu yaung na ba ikhoy hauk sit gi khong sala silaklo laklo ni nang bo ashum na mai ba toling ga mani ya tung da mang na mai kay ashum da makoy ni khong set na set laba khudai masa dna nung sayak laba do makuk adu kum mai kay awang pang bada sumak satkira matama simak tada nakalamorom na kamdo tamya thilkol hojikti numidang oiram oirabani makoy ya shomna so thegi mayumnani so thedu ngasai amai ba karong na hair kiwa ning singserga mabuk ning so ashumna mukhalli amai ba karong na hair kiwa do marang singlay na olabi nupi asida ay na karigong mamit-yeng soy na katabaw kalkanro ay na aran matabak tawro batara pati mahak asi ay giloy na biguhin gani hayba adoy batara pati madunanong paradrani asay si wakal si irang langida ingkalag papakang masamagong ay nakaliba wakal asibu sumladrani masum na mahang wakal kalag mangola da makul ani do saura ga lairing ay tonga dom de taruy ni kupang si laung lukam na tarak nami taruy di nga sai di mapuro bisi sauning laira so thena taruy nang hoksik tawrang libudu kari no haibani da napuroy ba ingona nakut mang kupang na thaba hona bra nakutunik patari laiba kaluni nang bo taruy na his kari gaya naram sa tisumde wakal na pay na namit aduna pay ni yeng mga manahak po nahakiloy na bi oiri bi amagi mamang na nahak na nga say tawri ito karino ay koy na nga nga sang na riba sinpiya sintak raga kari kang nani mahak ay koy hikasum na pamong ato da pamagalay huri ba ni nangama ko ni pa nang hayrib sinimamang imatawag ita so tiyado ka yam na manati hawsik na asya pakang masain na yung kalakogong namit ato kaya masoy ito kari gino hayba nida so tiya na nokfet tawraga taruy nang suwakal ladudi kanta mandeduna napuroy badu kupang na tabadu bahong nabra haibanda ay wakal ladung ihak soy thoklo bugiwani masak mataw sang konbi samlang na kamning duy ay mahag uro badu da ngihak iwani da ay kay daw nung dadong na wakal soy thoklo yun asum na kalalay ringay da pra mangwala dom na nupiya do thorak lami adu taruy da isya taruy ngasigi sak inchang di thongloy birabra kaya muha libagi taruy na ibiyama ay hausik da sa pumay agalam ba ngay libani kuiroy ngayak da ngayon nang busak lam na brani taruy na hadibuwa nipiya do na ay sak yam na lami sak ngay bang ngamgata pamandi ingkol matola sumda sajik hanaw kaya hauri ba si masi oy na ay saruragera asi hayag jurita pamdo da gam kumtakirami taruy na mukta ngay ko ni biya manangbo isi na hari ba siya mukta tao nahak hausik singlay na trabani taibang miyoy ba oy rabani karam na nahak na sajik hanaw do saga na bano law isi gay ko ni siyang na sako madda sak atulo silo na batawra laklo ni nangbo makul adu pay juri makado digi manggol tam na singkabi adu ko nampu sapo de mga po sila ka sangkabi so tiya dudi hausiki mo adu dan nok na masil da bosum na pairap ka tawra ka shoni masil manawsi nung di nung sinari ay taloy sing dasalang kita pagkakta nga ay raw nini ni pi masasi hoy dahi matam nga kita ni pa na bakarin ni pa di sa magimapu ni hay na ribani ay na ani kakta lon gi kalingay sida ay suwakal si sa nida asum taw na so tiya si handag
marang mo singlain ola binupiya sina lakpa sina mak wakhaga si mapung phana tayo nakri mamangi matawungi sot hiya du natri pakhang yang phagalak pangang mesa mo kumni magi wakhal da khali basi matamasi makda nakalamarom na kamdawri karungi mayungani karong ado masamu do pachina phare mahaki masala kari swaya panamata sulaitri asi khakta natna tungan ba kabu ko yamagi langol law khibadi ki magasi sama pangal so ashoki mati kallab mahaki hangi wang liba sangdudi masasi wang machu khar hen kali masamu phan machu hantang khar hen kali para prap chang isa khumda simla na sak thong libadida mahaki masanu pia pisna du su phag ama tharaga tumina phamlaga sanaraga leijai karong na ni pia sak adu ko yam wat libagini ngasidi sak adu khara saw chapu adu da thong ko ai sak ase puk thandada ba mati ngasai yuk sin hang na thong libani na tawri ba do sak ase puk thandada na ai kayari wana nungdin talaga si khangni khanglabra mana masing khara hek laga ai ko laga sarami morok atek ko do sai ga tom namdana sak adu khara yamalu ko ai mangola somda hangsik lang no ki thawan misak masing go thiru ki asum na haira ga nok tar karong do thokirami maki nu pi simlana ni pa se ngasi ngarang si masasi ipha phagat pagom na saung ga si on oli kusu kumen ga singtor liba ai bu kam dawri banu khangdreda mahaki masasi da kabo ka ilangol ano wama ole haidra mahak ni su hairi afabab oiri badi phai natragana mahaki kabo ka ilangol adu lauraga mi lai khangna hetama yakhai tingai yo pirak ladi kam dawni ge idea khangdreda asum na hairga simla adu sapu asawam lai badu sintok ga saga to amuk thongat khri nakala som na kam dawri mangola du da makhangala na sela madigi karong adu sumang atola dom da kum tharagi adu ga mahaki masil da suno modula tia ta ka thok le ba thon mi saga do yeng asum na sol kaya da phaji khaba thawan mi sak da gisina ning thau torel hainari ba do oi ba dai wasya mangal nai khrida mamit adun kut nani mahang singslaga yeng ni ba asum na tawri nge sirakta kare gumba naso pik na singya na mahagi na kong sira konjil maktarla yam no war be siram dagi wana sol be ni piyam ge konjil dum asum na bo khairli ai gi sak thak piro ngai bo ware ai gi sak thak piro nahak na bo aingon da kari hairam bagi taibang mioi bani sadana wasak pungak trabadi nahak na sakhi bo wasak aduin nahak na sapum namaksi kallaba kokwa ngamlaroi daba kanbade kallaba lairel sajik makhallama thungba oisero asin haibagi konthangi na konjila makak mahak na tarakpada mana ko ngadu khangmin men chali aduga mahak thanglaba mi to wakallama khangkan khalaklam dai si kau dino taibang mioi pokta puk dobani ne kaya da kawgon libano koiraroi aisu aina sayol anigi matam tharabado chauraba lairilla dugi manak tamna sakni mak saraba su kanglaba su siraba su aina haram liba wasak lam libam famoduda adumang lengna lairam gadamani adu aina mangonda samdaina gadriba si kamdong samdaina gadam madudi aina mamut chengna su khanggedo thamoi senga khuru khuda kullaga aina nija gadamani adu taibang mioi ba oiriba aigi usil oina karigmo posak thoi panba amadi aina mangundi sinaram damadi yaroi doi layoiraba lairilla magi mafunda aina sari wasak lam bahai bese taraiba amadi oidamani adudi karamba taibang mioi ba aina usil oina mafamadu da thamlam gadamano hui hogdong thamlam musu yaba nati adudi aina matangai raba pambairi taibang mioi ba ai amagi thawai kan ge hairabadi mioi ba amagi thawai mirel aina kathok patabai khulgi khunjam ya maraksidagi aina karamba taibang mioi puraga ai thawai sib kan gari masi madi tau fadba yadabani kariguma khujin khunan thok ai asina aina wasakhiyo matamadu hendoktor mafamadu da ai usilwai posak ama aina usin sindok lamda batarabadi ai shoidna sikigdoribani ai amadi sibada tarairi adubu ai sikhraga ai khoi gi tamya thil khulasi taibang kanada bu ngak selaga le hogadaba ai sama pangal fudoktan tamya thil khulasi bu ai ni hingliba makai ngak sengan adu oi batarabadi ai usil oine karama taibang muyo mafamadu da silamgani wakhalam lairi
ꯁꯣꯊꯤꯒꯤ ꯃꯌꯨꯝꯗ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯔꯥꯡꯕ ꯁꯤꯡꯅꯥꯏ ꯑꯣꯏꯅ ꯂꯩꯔꯝꯕ ꯍꯧꯖꯤꯛꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟ ꯃꯥꯅ ꯑꯣꯜꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯩꯅ ꯄꯨꯔꯒ ꯃꯐꯝ ꯑꯗꯨꯗ ꯎꯁꯤꯟ ꯇꯧꯔꯝꯂꯕꯗꯤ ꯑꯩꯒꯤ ꯏꯁꯥꯗ ꯇꯦꯟꯖꯨꯡ ꯂꯥꯏꯖꯨꯡꯕꯁꯨ ꯂꯩꯔꯔꯣꯏ ꯃꯈꯥ ꯇꯥꯅ ꯇꯝꯌꯥꯊꯦꯜ ꯈꯨꯜꯒꯤ ꯀꯨꯟꯖꯥ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯑꯩꯅ ꯉꯥꯛ ꯁꯦꯟꯕ ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯗꯨꯅ ꯂꯩꯕꯁꯨ ꯉꯝꯂꯒꯅꯤ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯃꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯗꯝꯕ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯦꯔꯛꯇ ꯃꯆꯥꯅꯨꯄꯤ ꯑꯄꯤꯁꯅꯥꯗꯣ ꯃꯪꯒꯣꯜ ꯑꯗꯣꯝꯗ ꯄꯔꯞ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯏꯄꯥ ꯇꯥꯕ꯭ꯔꯣ ꯏꯄꯥ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯀꯨꯝꯊꯔꯛꯂꯒ ꯃꯄꯥꯕꯨ ꯇꯨꯡꯂꯗꯣꯝꯗꯒꯤ ꯀꯣꯜꯂꯤ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯀꯥꯔꯣꯡ ꯑꯗꯣ ꯑꯣꯟꯊꯣꯔꯛꯂꯨꯗ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯏꯕꯦꯝꯃ ꯏꯄꯥꯒꯤ ꯅꯨꯡꯁꯤ ꯊꯣꯏꯕꯤ ꯑꯣ ꯂꯥ ꯏꯄꯥꯅ ꯄꯥꯝꯕꯤꯒꯦ ꯊꯥ ꯊꯥꯕꯨꯡꯇꯣꯟ ꯅꯆꯥ ꯃꯣꯔꯥꯝꯕꯤ ꯄꯣꯕꯤꯒꯤ ꯍꯩꯕꯣꯡ ꯆꯔꯣꯡ ꯑꯆꯧꯕ ꯑꯃ ꯏꯆꯥ ꯊꯣꯏꯕꯤꯅ ꯆꯥꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯕꯤꯔꯧꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤ ꯑꯄꯤꯁꯤꯅꯥꯗꯨꯕꯨ ꯀꯣꯟꯅ ꯃꯍꯥꯛꯅ ꯊꯥꯕꯜ ꯃꯉꯥꯜ ꯐꯔꯕꯗꯨꯗ ꯌꯦꯡꯅ ꯃꯆꯥꯅꯨꯄꯤꯗꯨꯒ ꯍꯔꯥꯎꯃꯣ ꯅꯣꯛꯂꯒ ꯂꯩ ꯅꯥꯀꯜ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯁꯅꯥꯀꯣꯜꯗꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯅꯍꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯗꯨꯃꯛ ꯈꯨꯜꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛ ꯆꯠꯇꯅ ꯈꯨꯟꯖꯤꯜ ꯑꯗꯣꯝꯗ ꯉꯥꯛ ꯁꯦꯟꯅꯔ ꯐꯠꯇ꯭ꯔꯕ ꯂꯌꯥꯝꯁꯤꯡ ꯁꯥꯐꯣꯡꯂꯛꯂꯤꯕꯗꯣ ꯃꯗꯨꯕꯨ ꯁꯥꯐꯣꯡꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯉꯥꯛ ꯁꯦꯟꯅꯤ ꯃꯤꯑꯣꯏ ꯃꯈꯣꯏ 30ꯃꯨꯛꯅ ꯉꯥꯛ ꯁꯦꯟꯕꯗꯨꯗ ꯈꯥꯋꯡ ꯂꯥꯏꯗꯣ ꯃꯊꯤ ꯐꯣꯡꯕ ꯑꯃꯠꯇ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯗꯤ ꯑꯗꯨꯃꯛ ꯁꯥꯊꯣꯛꯂꯛꯇꯅ ꯑꯀꯤ ꯇꯨꯖꯨꯡꯕꯗꯤ ꯀꯌꯥ ꯄꯤꯔꯗꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯇꯨꯝꯕꯨꯡ ꯑꯁꯤꯅ ꯆꯐꯨ ꯑꯍꯤꯡꯕ ꯑꯃ ꯃꯍꯥꯛꯅ ꯂꯧꯔꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯁꯤꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯂꯩꯔꯤꯉꯩꯗ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠꯂꯝ ꯈꯔ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯃꯍꯥꯛꯅ ꯂꯧ ꯇꯧꯔꯒ ꯊꯝꯂꯤꯕꯅꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯅ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯍꯦꯛ ꯂꯥꯛꯄꯒ ꯆꯐꯨ ꯃꯅꯨꯡ ꯑꯁꯤꯗ ꯆꯤꯡꯁꯤꯜꯂꯒ ꯃꯍꯥꯛ ꯑꯁꯤꯕꯨ ꯐꯥꯈ꯭ꯔꯒꯅꯤ ꯍꯦꯛ ꯐꯥꯈꯤꯕꯒ ꯃꯍꯥꯛꯅ ꯈꯨꯗꯩ ꯑꯍꯟꯕ ꯑꯃꯅ ꯃꯔꯣꯜ 3 ꯊꯨꯞꯂꯒ ꯆꯐꯨꯒꯤ ꯑꯍꯧꯕꯗ ꯃꯦꯟꯁꯤꯜꯂꯒ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯂꯥꯛꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯈꯨꯗꯩ ꯑꯍꯟꯕ ꯑꯃ ꯄꯥꯏꯔꯒ ꯉꯁꯥꯏꯗꯒꯤ ꯊꯣꯡꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯁꯪꯗꯨꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯪꯂꯕ ꯄꯥꯔꯤ ꯑꯗꯨ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯂꯥꯛꯄ ꯉꯥꯏꯔꯤ ꯃꯁꯤꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯇꯨꯝꯕꯨꯡ ꯑꯗꯣ ꯈꯪꯒꯅꯤꯗꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯍꯥꯛ ꯑꯩꯅ ꯐꯥꯗꯅꯗꯤ ꯇꯣꯛꯂꯣꯏ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯅ ꯐꯥꯔꯒ ꯆꯐꯨ ꯃꯅꯨꯡ ꯑꯁꯤꯗ ꯅꯝꯁꯤꯜꯂꯒ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯅ ꯊꯝꯒꯅꯤ ꯏꯆꯥꯅꯨꯄꯥ ꯇꯣꯂꯦꯟ ꯂꯥꯛꯂꯕ ꯀꯥꯟꯗ ꯃꯇꯤꯛ ꯆꯥꯅ ꯋꯥꯔꯛꯍꯟꯒꯅꯤ ꯃꯤ ꯐꯠꯇ꯭ꯔꯕ ꯄꯥꯔꯤ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯎꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯇꯝꯅꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯗ ꯑꯀꯣꯏꯕꯁꯤꯗ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯩꯃꯨ ꯃꯌꯥꯝꯗꯤ ꯆꯦꯜꯂꯤ ꯍꯥꯏꯕꯁꯤꯃꯇꯪꯗꯤ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯏ ꯂꯥꯛꯇ ꯂꯥꯛꯁꯅꯨ ꯃꯍꯥꯛꯅ ꯊꯣꯡꯖꯤꯜ ꯄꯥꯜꯗꯨꯗ ꯂꯨꯝꯃꯒ ꯂꯩꯔꯤꯕꯗꯨ ꯊꯔꯤꯛ ꯊꯥꯅ ꯅꯤꯄꯥ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯃꯗꯨꯕꯨ ꯇꯧꯍꯩꯕ ꯊꯕꯛꯂ ꯍꯥꯏꯕꯅꯤꯗ ꯑꯁ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯌꯣꯡ ꯆꯥꯈꯤꯗ꯭ꯔꯦꯀꯣ ꯅꯤꯄꯥ ꯃꯤ ꯐꯠꯇ꯭ꯔꯕ ꯂꯥꯏꯔ ꯃꯤꯔ ꯈꯪꯗꯕ ꯃꯤ ꯐꯠꯇ ꯄꯥꯔꯤ ꯑꯗꯣ ꯃꯗꯨ ꯂꯥꯛꯀꯗꯣꯔꯤꯕꯅꯤ ꯃꯗꯨ ꯂꯥꯛꯂꯕ ꯀꯥꯟꯗ ꯊꯣꯡ ꯑꯁꯤꯗ ꯗꯨꯞ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯨ ꯅꯁꯥ ꯑꯁꯤꯕꯨ ꯈꯪꯂꯒ ꯆꯣꯡꯊꯣꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯅꯨꯊꯪꯗ ꯈꯪꯗꯅ ꯂꯥꯟꯒꯅꯤꯀꯣ ꯅꯪ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯔꯦꯟꯖꯅ ꯇꯨꯝꯃꯨ ꯂꯥꯎ ꯃꯈꯣꯏꯅ ꯇꯝꯅꯅꯤꯡꯕ ꯃꯑꯣꯡꯗ ꯇꯝꯅꯁꯅꯨ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯜꯗꯕꯨ ꯊꯣꯛꯇ꯭ꯔꯒ ꯂꯣꯏꯔꯦꯗꯅ ꯅꯍꯥ ꯃꯌꯥꯝꯅ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯁꯪꯂꯤꯕꯁꯤꯗꯤ ꯃꯁꯤꯕꯨ ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯅꯪꯕꯣ ꯇꯨꯝꯕꯨꯡꯅ ꯅꯤꯄꯤ ꯅꯪ ꯄꯦꯄꯥ ꯄꯨꯡꯉꯥꯡꯗ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯅꯍꯥꯛ ꯌꯥꯎꯅꯤ ꯉꯁꯤ ꯅꯨꯃꯤꯠꯇ ꯂꯥꯏ ꯐꯠꯇꯕ ꯐꯥꯒꯗꯣꯔꯤꯕꯅꯤ ꯌꯦꯡꯉꯨ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯤ ꯂꯥꯏꯒꯤ ꯍꯤꯔꯝꯗ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ ꯑꯩꯕꯨ ꯊꯥꯖꯗꯦ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ ꯀꯌꯥ ꯂꯩꯃꯤꯟꯅꯔꯛꯂꯤꯕꯁꯤꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯆꯦꯔꯛꯇ ꯂꯨꯁꯤ ꯑꯗꯨ ꯄꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯕꯥꯕꯥ ꯑꯩꯗꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯗꯨ ꯕꯥꯕꯥ ꯊꯣꯛꯍꯟꯅꯤꯡꯈꯤꯗꯦꯀꯣ ꯑꯗꯨꯃꯛ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕꯤꯌꯨ ꯕꯥꯕꯥꯅ ꯈꯨꯗꯩꯒ ꯄꯥꯏꯗꯨꯅ ꯇꯧꯕꯤꯔꯤꯕꯗꯨ ꯃꯗꯨꯅ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯣ ꯏꯃꯧ ꯅꯨꯄꯤ ꯏꯕꯦꯝꯃ ꯅꯪꯁꯨ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯩꯅ ꯉꯁꯤ ꯆꯐꯨ ꯑꯍꯤꯡꯕꯒꯤ ꯃꯅꯨꯡꯗ ꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯪꯂꯕ ꯄꯥꯔꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯐꯥꯒꯗꯧꯔꯤꯕꯅꯤ ꯌꯦꯡꯉꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯤꯟꯃꯨ ꯂꯩꯃꯨ ꯌꯦꯠꯂꯒ ꯂꯩꯔꯕꯅꯤꯅ ꯃꯍꯥꯛ ꯑꯁꯤ ꯆꯐꯨ ꯃꯅꯨꯡ ꯑꯁꯤꯗ ꯊꯨꯞꯆꯤꯜꯂꯒ ꯃꯅꯤꯂꯣꯏ ꯃꯩꯈꯣꯏ ꯆꯪꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯆꯦꯔꯛ ꯑꯗꯨꯗ ꯑꯩꯅ ꯄꯥꯏꯔꯤꯕ ꯈꯨꯗꯩ ꯑꯍꯟꯕꯁꯤꯅ ꯃꯔꯣꯜ 3ꯂꯛ ꯊꯨꯞꯄꯒ ꯍꯦꯛꯇꯃꯛ ꯌꯦꯠꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯃꯔꯣꯜ 3ꯒ ꯊꯨꯞꯄꯒ ꯂꯩꯔꯕꯅꯤ ꯑꯩꯅ ꯄꯥꯏꯔꯤꯕꯁꯤ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯅꯝꯒꯗꯧꯔꯤꯕꯅꯤ ꯅꯈꯣꯏ ꯑꯃꯇ ꯃꯄꯥꯜ ꯊꯣꯛꯂꯛꯄ ꯌꯥꯗꯦꯀꯣ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯡ ꯑꯁꯤ ꯉꯥꯁꯤꯜꯂꯒ ꯂꯩꯒꯗꯕꯅꯤ ꯃꯗꯨꯒ ꯂꯥꯏꯔꯤ ꯑꯩꯒꯤ ꯁꯤꯅꯨꯄꯥ ꯂꯥꯏꯉꯝꯗꯤ ꯃꯍꯥꯛꯄꯨ ꯎꯗꯦꯗ ꯇꯨꯝꯈ꯭ꯔꯕꯅꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯨꯁꯤꯅ ꯕꯥꯕꯥ ꯍꯧꯖꯤꯛꯇ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯁꯨ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ ꯃꯌꯥꯝꯅ ꯁꯪꯅꯔꯤꯕꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯁꯪꯅꯔꯤꯕꯁꯤ ꯃꯁꯤꯗ ꯃꯔꯛꯇ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯝꯐꯨꯗ ꯁꯨꯝꯃꯒ ꯇꯨꯝꯍꯟꯈ꯭ꯔꯕꯅꯤ
nahan makai di mahak ahing at tumboy tumnaboy tauri ba ang angida. Ado mga sidi kaya na ngay ni krok na kuklaga tumawri ba no? Pare. Mahang nagtumla ba di ay suwado mga ida no? Nama na sa maya ikas dala i haibra na traga na nakoy tumham da sang i haibra tok patang na kro. Ay mo na yarak lagan ko. Asum na hay na rin siya ka makoy yana ka dom da bora da santi yakang ba kaya hapaga bayir ga tamli ba to. Madu ning kairak pag makola makaktarak kurong krang hay ng takip to. Bra. Tara bra. Ako si katakri ba makola to. Tamnarak labat ni masi. Sumanga sumne het kolok pada makoy si. Japu ay hingga na soy na cingkan kiga naman ni. Ay thong si maya ay pit karagi yengi ko. Nama na siya kiga no. Bakit na tuminali? Lucia madi tarik thadu ko fit kafe yengi. Yam na pakat pa amagaloy na. Tumunga do di pakat pa sangi. Kwang siya to siyari. Ado po alam mo uwi bagi wakal ga kanta baga tao ba natin. Mahang na mong ngamlaga ni sini mahang na kalibasi. Kuday marol tari lagtup labado pair ka mahang na. Ako da tulog ilibasi matay. Magkatang mo yan ka siyom dagi. Makwang kuli tao rak tulog ilibasi. Musin mo makay. Mahakya ko ay bada tinulay mo na. Isiyan sila lalibasi masiway batay. Asyum na. Fatra ba? Mi fata pari gi masyado lai mo tinu kaya yom labado tulali. Adugo sumang matola dom da tam na sang singkay mit na kupada. Sa pu ahing madugi manung ado masyado sing sila ka sang kebugom. Tumong gi mamit asid urami. Tumong ado pantaba tao de tumong ado laong na hangtog ga mahak ado. Kuday ado makul ani no palaga pagay ka sinjel kami. Adugo sa pu ahing madugi mamay do da. Kuday marol tani lang topo dun kupsel. Masyal da syuna swali makiasi aga. Kang na bra do. Nahan makay nang nalay sago na. Ngasidi ahal gi matam oira ba pangal sula ba ay na ngasi nam na para ba ni taw ba na tamna ko na haying inumita sa pu ahing mayaw ra ba si masib para ga ay asin ba isinga tada khraga ba ni nahak isinga dun pu mai kaya shom na dum lai ko asum na mahang na khairing sa pu adu daki maniloi mai khoi kaya ma sa pu gi masjid gi thorak lami madu mahak na sung gi para ba ni hai bi wakol de tawri maniloi mai khoi thorak li ba do mahaki makrang adom dali thok laga matong adom da mi fata fari edu gi sakta madu da mai khoi maniloi tawuduna jara olak lami tomong adu di khang manati khudai marol tare thuk labaduna sapu adu da nam laga dumak lairi masjid adu solaga masum na laingi seraktani mi fata pari edu tolen gi mayum adom do onsin kri mahang net midieng tam khibaga thong khara laun hangtuk la laibado mathana da gam laun lonsin kri mapala dom gi pona thakri aduga mahakna tumong khudai nam libado madugi lo samadu da sila pai mangak samadu da makul ani dun pai ga tumong adu wang na thagalak lam tumong adu di masiga tawrakani haiba thajuru tabani khudai kup lambado makul adu thaduk laga tumong adu dagi mangak samelaga thangkalak liba sibu kanano hai na mahak meli mamakul adu thaduk namagi damakta kanno khonai adu khoyom lagi pangal fanglaba amaga mahak misam magadi karamna samu yung yabang namluan. Ado so ahal gi matam oy ramin mahak ado. Makong ado laybak tada kay pring kawi. Lao ba kong ba singam dugum tao. Hay na mahak ado kanga kalayri. Matamasidani. Maki ngak samado. Mi fatapari ado na mamit ado kani yung lagasila ado paitak tao raga. Tumong ngak samado red long na layti kirami. Tumong ado masyado padrak tarari. Masyado lak nilang thorak lang. Mi fatapari ado na. Ado juri makado tupsila tumbung ado tawa yaw traba hagsang ado taraga layrani. Asyum na tawring serakani. Ngasay makay makoy yung masiya koy bada. Harak hasiga tamnaramado. Hauksing na amok toy ba helari. Fataba layam tinamado na. Tolen yung masiya koy fan chongan haraw tayam na ukli. Imong adom dagi. Tong kamlaw na lonsin kibado. Makoy tumong na tawri boy kanuna tarik tamadi lusiyo tuminila isabani. Ado po. Yung masiga ko ay tamnab aki akang pibo do hindi hanjilak padaki tarik thana ibema napado mapalda lai kibani yung masiga ko ay tawri ba si karino thong thungaw si dam tiliba paglang kasi na hogay ka dabagi mong tawri ba yung taktaga pan chong di ba si karino laglo lartin thomay do payrak lo mari do karawang na lai kalo thong si amok thangtok lo kayeng si thong ado makoy na hangtong na bakayara ko na bani ado mapala dom di po na thaki bani na makoy na pakay ba hangtok pang namam ni ay kamdaw gani siri moy paba thong siya magta hango kan na lawri mong adom di hanjin law ni tari asyum na kan na lawri ngay sirak tani mi fatapari sumang matol dalep lam ado mit nuko pa siyang mangkri ado mahang yang mangki bagay amok ene hanjilak lami sumanga siya ko wala su pan chong layam tinama tuno kaya ada maray bakti bano taray tumong ado nga sige lumit asida mahaki ponsi siyang zelado mi fatapari gi makuta ado magtong kraponi mga samdo kara layte aga masyado tup sila ga juri makha ado da taraga layrari
asum ko ilaw larpagi konjal tabad nga sai makai iren na tumlamba lai nga madu sumikap phalaw na tholai pan chunga aga mama amasung maboki manakta sang ami ima kay dorage pupu kay dorage lucia do suwangang de masan hangli bato thonga do nang khai na bagi da bakta khotnari lai ngam na thonga do amung adirik makhut aduna pak sing bada thonga do bak law na phagai na phal law na pala dum na sung thori lai ngam do lucia ma sung tharik thal su kap law la ro ga sen thorak ni asum na piya ngang khar kap gi mkol ta bada thonga la dom de koisha chalamba miyo e do suma khoi gi thongal ma pa du la silak pa gam pa san ri itaw mama to mo hoi mayum da kaino ma tawro mali Laulo, ay koy mo doon musi. Makoy mari mga siyang silaglami. Tabal gi musi-musira pa mga ala doon. Ni piya niya doon. Yuri makado tup silaga siwak siyang taragala. Iba tumungo doon silaga. Mapisa tum ta na pirang nayakap lagalayram liba doon ni pa siyang libas singa doon ori. Ontok pagi pibam ni. Layram liba doon di hek iyang bata angak pagi mauni. Ni pa makoy mari mga doon siyang laga. Makoy suning bakain. Makoy na sisik silhaw da badagi. Makoy na makaya siyang laklo da badagi tok iba ni hayo na masada maraw sinjarap. Tarik thado di amok to'y wanta kri laymay da masado sapting tingagalay kri. Lucia to na. Papa, amok tao ko lo papa na nga sitaw di ba si karigino. Nasani pa na lang pay da sa krabasyo. Papa lay di hayo na lumjaban. Ado papa na tao di ba si karigino hay ba ni. Sagi kong tong na mang tija baga sakma na kri ko. Nasa ay din ngam pidre na papa. Asi hay Lucia amok to yung mahaksim mo pira siya nagkapseri. Ado po, angang masalay nga madudi mapugi asibak siya nga doon mga kado paitak toro giging nga makhasi galay makutkutung tasilaga. Patra balayam tina masibo mahak na lak na ragi hayo na kankre angang masarasina. Nahan makay di mama masumabok mapunot tiya matagi. Puzzle ga tambadagi mahakari matatawang amdabani. Ado hawsik ti matik sari hayo na mahakankre. Dumin na mirak narak giging nga. Makoy gi makatang bayan na kaadom da song na siyang kiram. Layang mado. Ado layam tina madu katay layri hayo na mahakado. Mamit ado na amang madu da koying yindi. Mahaki masasi da koyong lay kong na matik mayan siya manina. Pum na makhang mga milay nga masi. Layra mukhang rito na. Ay ipubo na koy na taway parag buki ba. Na koy nga sige na mitadi kang rito na. Ay koy warak asom na napagaharag layri basi. Na koy singta na ay ni pugi. Na koy siya ay na nga sidi. Laymang barak na kitagpukan gadaban. Aroy bukahin gadaban. Parabrap sa dyan kri. Aduga makoy warak wakong na nakahadan lay ba. Fatra ba layam tiyam lay mo mayama dumahang na songsin songtin na lak na ba horak labi. Amok to'y buloy rin layang na tawri ba to. Waka to kung tututi ko ni mahang na song na layam tiyam adu koy tan raga. Mahang puwa ni pachana putari. Adu ni pa niya ho maduna asiba haksang adu po. Kuy na asim na lay tabari yaroy kan na. Asiba amagi oy ba mataw mga amdo taw na ba tawrami. Itay ma Lucy. Mamagi laibag ta siyong natuklo hayon tamlamba na. Nga siyas mamagi aroy ba oy kriko. Ay ko'y girak tatin na ay ko'y nasang libas sida mama doon yaw jaram labatara ba di mahak nga sito ilibat tawag ko si tuklam loy dabni ko. Itay ma. Itaw. Nakoy amani salaga. Yung tang na basi. Nipi amani amok ta hay biluso. Itay ma siya amok ta tiyamje na ba. Natraba di yaroy daw rin Nipa ni setkri. Adugo yung tang na badala iba. Nipi kara haukri. Makoshi mikap miraw kulta abduda. Lusigi mayum da set kada bagi. Mafi maro losil galayami. Nipi ani hom do lagli. Matang ani hom na nati amadagi ama pau pinakibana. Numidang ahingi mata masida. Loy na maglak na rin. Tolengi mayum masida. Nipi nupa kayan haus kiso na tilari. Adugo asibak siyang luzuri makara tarag layri badun nipa kara siyang silaga. Itaw. Mongol di pamil sida tamgada banati. Kanoda kangin pamda tamana para dreita. Ahingi matambudi oire asibak sangasi. Nipa mana. Nungan di faudi Mongol di pamina sida dumak tamana para dreita. Natrabadi sumang matul sida tamraga kari gumba. Ay koina sangbada kusin kunantok audong gakan ki batara badi kodong sada ba ma oigani ita. Madunupari, Mongol family sila tamasi tau. Asum na hay na raga makoy na asibak sangado. Noong andri faubri Mongola do da makoy na tamlik fi ang auna ko kiton fau kupseli. Ado ka makoy na sanglagalay. Mayama do su amaga kapukap na ri. Amay ba tolen do kauna tilri ba mayama do kapi. Amay ba tolen laklo na kipopa na pasiri habis na hang na taseng na kang nabra ni hay na. Teng tanoy na kap na ri. Ontok pa ni. Tumungi mapunsiya singa siloy kri. Ado ba nakala marom na Tumungi masyani pa tolay na madimani niya do. Makoy yan ito liap na lakpan hausiki. Makoy pantong pamado yaw daw. Amay ba tolay na.
ibungo mani ngasai makai nungsa yakna saramado hausik dai khoina laiba famasi nungsa si khara lai tharagli ha somlomda khoi khulla somda di hausik si ahingi matam oiram guduri bani ai khoina laiba famasi na matam asi khara takna sa pamfum amani daibang mioi bani yawi ngamda lai haiba fawu khangda bamfum mani ai khoina lakli bam famasi yengo to adra ribsi urabra manina oza maiba ure adubu aidi saasi khawang nari ada sentaragli ba piglaba iram masasi digi isinga sibu yaraga takpa yagadrani amaiba tolena yagani karigidi yaroi aisu lamma silap thoragli ba makai aigi namaside pori ba yai kore masingjang asi asuki matiga hakpa hentara ido nangbu satpa ngamdrabrani manina oza maiba aisu phana kana di pangala si phudok no khasi aga lakani adugo saba sin henman kibna ai kong thangba thokri yarabadi osan ai ba mukta saubiyodo amai ba tolena ibongo mani nahapo aina poraga mafumasi tamna iramasi manak tamna salsi laklo asum namai ba tole mana madu da pori ba yai khore masingjang ado makut yi adon pai adugo mani yodo mana madu da poraga makut yi adon chet pai ga iram madu ki manak tamna la mapana masapo ba ke mawngani tolena mani yasibu poriba iramadu gi manak adu yoksilagli hek yoksilakpaga mani yado tharari makoini makto pak tharaga ising iram masa adu ge sentaragli luraba ising adu karagara haidun sing angapani laikang latana lekrak sana lairamam fumasida piglaba iram masa adu kang banaidane luraba ising adu sara sara sentaragli bado iramadu gi wang masomda du makoi gi masada mamita ahong ba amatu uri sumna tangin laikang la lairi boy adu makoi amai ba tolena manina ising adu thakpa yaba thaklaba matunga sumna hairabi Usa maiba luraba singa si pukpena di thakli adubo zan iram masa si khong he kanthokhi baga atopa lamle lamdam amakhak tagani hairiba sibu masibu ta singra yeng oja masidi chumnagi laikang la aduma oidunu laiba siri amaiba tolen su ising adu gara gara singna tha imahang hena bu tha imani dagi pukpena thakpa yaba thaklawa matu manina hangiba wahang adugi pakom piraklani karigi di yaro Iramasilala amuk song ber iramasilana song badamani apik pasibana hak amuk song de lana song mangam loidran mani karigi ngam loza mai ba asum mani hana phallaw na song ri ek song khibaga iramadagi wang ma song nam hak tab ukithri mani adu tongan ba ai kai khuding makta phajara ba lairang kayan fugai na satba wahi marang kaina pan ba adugum laba singi singwai amna mahak adu tarakla amai ba tolen so amuk phallaw na so iram madu mahak su sil na sine yai kore malum laba singjang adu pai ga song model lalakli mahak su mani gi manak ta tarari kaya gi matik phajara ba lairang kayan fugai na saiba aduga uhai kya su haiman phan pala lairiba amai ba tolen mani da ibungu mani urabra masigi haiko lekola sibo nahakta dibra masigi haiko lekola sibani Soraren i haiko leko mayang gi maraktagi masisu amani mahakna mamangi matam na mafumasin lag laga hek pothai lairam len na mamangi matam da lairam mani adubo Maliam taiwang pala si lairam len miram len na si tot kayan kai ni kibadaki mafumasi miram len na si da laki bani hausik ay koy na lag libasi miram len lairam len ani adugi tay na badani madu yawada ba yamna wali numit umni mo kisang di wali gani lag lo salasi mafumasi lagi amuk khara sang na chatkani numit asisulay tharakli numit na mayum de hek sang khibaga ay koy na tunglaraba mafumadu madu de yari kadabani ko makhata na amambada satpa yaba lambi na te ay koy na lag libasi amambada koy na kong thang asi soy na thang lugu tarabani tongan ba lambi amade hekta taguduribani asamba lambi kangon na rin ibudog thangjing mahang na takpirapada ay na sinpa puraga lag libasi asum taw na makoy na uhayim layrang kaya na marang kay na haura palaba singwai dudagi asum makoy na singha dom da kumtharak lami aduga uri makoy na kumtharak liba singa sige hek thang na bada singa masulay liba singa sidana upabi amata su hobu uri asang ba napi kaya na miyoy bagi marek kuyen wang na hauriba upabi amata hobu uri napi na pik than bani hauriba napi asisu atay nati igumba tumbawgumba ngaktan marang kay na hauriba madubu ubada manina amu hosa maiba masidi uwabudi haude haibu wangla ba napi sing hauriba sinatakpadi lingumba atopa sathi raba jiba kaya leram gadaba mali asai sa ko buki kreda aduga numit asina mayum da sangring ay dai koina sauraba wangla ba napi kaya na hauriba singjaw sibulan ngangbadrani
ꯃꯃꯥꯏꯕ ꯇꯣꯂꯦꯅ ꯏꯕꯨꯡꯉꯣ ꯃꯅꯤ ꯃꯁꯤꯒꯤ ꯁꯤꯡꯁꯤ ꯍꯦꯛ ꯂꯥꯟꯕꯒ ꯍꯥꯏꯊꯔꯛꯄꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯇꯥꯕ ꯆꯞ ꯆꯥꯒꯅꯤ ꯑꯩꯈꯣꯏ ꯇꯨꯝꯐꯝ ꯂꯦꯛꯐꯝ ꯆꯞ ꯆꯥꯔꯒꯗꯕ ꯃꯐꯝ ꯂꯩꯔꯝꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯧ ꯂꯥꯛꯂꯣ ꯃꯐꯝ ꯑꯁꯤꯗ ꯂꯤꯟ ꯀꯥꯡꯗꯤ ꯂꯥꯏꯔꯗꯅ ꯇꯨꯃꯤꯠ ꯐꯥꯎꯕ ꯄꯥꯏꯔꯣꯏ ꯑꯩꯕꯨ ꯊꯥꯖꯧ ꯑꯁꯨꯝ ꯃꯈꯣꯏ ꯇꯨꯡꯗ ꯃꯥꯡꯗꯅ ꯑꯄꯤ ꯀꯌꯥꯅ ꯋꯥꯡꯅ ꯃꯤꯑꯣꯏꯕꯒꯤ ꯃꯔꯤꯛ ꯍꯦꯟꯅ ꯑꯣꯏꯕꯗꯣ ꯃꯗꯨꯕꯨ ꯂꯥꯟꯊꯣꯔꯛꯂꯝꯃꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯅꯗꯤ ꯆꯪꯂꯤꯕꯅꯤ ꯃꯈꯣꯏꯅ ꯂꯥꯟꯊꯣꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ ꯑꯗꯨꯅ ꯖꯔ ꯖꯔ ꯆꯪꯈꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕꯗꯨꯅ ꯃꯉꯝ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯇꯧꯏ ꯅꯨꯃꯤꯠ ꯑꯗꯨꯅ ꯂꯩꯁꯤꯟꯈꯤꯒꯗꯕ ꯃꯌꯨꯝꯗ ꯆꯪꯈꯤꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯤꯀꯨꯞꯇ ꯃꯈꯣꯏ ꯁꯤꯡ ꯑꯗꯨ ꯎꯁꯤꯟꯅ ꯂꯥꯜꯂꯔꯤ ꯁꯤꯡ ꯑꯗꯨ ꯍꯦꯛ ꯂꯥꯟꯕꯒ ꯅꯨꯃꯤꯠ ꯑꯗꯨ ꯃꯌꯨꯝꯗ ꯆꯪꯈꯤ ꯐꯖꯔꯕ ꯃꯨꯟ ꯃꯨꯟ ꯂꯥꯎꯔꯕ ꯅꯥꯄꯤ ꯀꯌꯥꯅ ꯍꯧꯔꯕ ꯑꯗꯨꯒꯨꯝꯂꯕ ꯆꯤꯡꯃꯥꯏ ꯑꯃ ꯂꯩꯔꯝꯃꯤ ꯆꯤꯡ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯜꯗ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯑꯆꯥ ꯑꯊꯛ ꯈꯔ ꯑꯗꯨ ꯆꯥ ꯊꯛꯇꯅ ꯃꯨꯟ ꯃꯨꯟ ꯂꯥꯎꯔꯕ ꯅꯥꯄꯤ ꯃꯊꯛ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯃꯈꯣꯏꯗꯨ ꯅꯨꯡꯉꯥꯏꯅ ꯌꯥꯔꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯜ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯍꯤꯡ ꯆꯕꯨꯛꯀꯤ ꯃꯇꯝ ꯑꯗꯨꯁꯨ ꯂꯥꯟꯊꯔꯛꯂꯤ ꯄꯨꯡ 2:30 ꯇꯥꯔꯛꯄ ꯃꯇꯝꯅꯤ ꯇꯥꯝꯌꯥꯊꯦꯜ ꯈꯣꯜꯂꯅꯤ ꯁꯣꯊꯤꯒꯤ ꯃꯌꯨꯝꯗꯅꯤ ꯁꯣꯊꯤ ꯑꯃꯗꯤ ꯇꯔꯨꯏ ꯑꯗꯣ ꯈ꯭ꯔꯣꯛ ꯈ꯭ꯔꯣꯛ ꯅꯥꯀꯣꯛꯄ ꯃꯈꯩ ꯇꯨꯝꯃꯤ ꯑꯗꯨꯕꯨ ꯁꯤꯡꯂꯥꯏꯗꯒꯤ ꯑꯣꯜꯂꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯍꯥꯛꯇꯤ ꯇꯨꯝꯕ ꯌꯥꯗꯈꯩ ꯃꯃꯤꯠ ꯑꯗꯨ ꯏꯔꯥꯎ ꯂꯥꯎ ꯃꯈꯩ ꯃꯌꯥꯏ ꯀꯥꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥꯗꯨꯃꯛ ꯆꯠꯂꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯃꯅꯥ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯕꯒꯤ ꯃꯑꯣꯡ ꯇꯧꯏ ꯇꯤꯟꯅ ꯈꯣꯡꯕ ꯀꯥꯡꯅ ꯉꯔꯪ ꯉꯔꯪ ꯉꯪꯕꯒꯤ ꯃꯈꯣꯜꯁꯨ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯏꯅꯛ ꯅꯛꯅ ꯇꯥꯕ ꯉꯝꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯄꯥꯡꯒꯜ ꯑꯃꯈꯛꯀꯤ ꯆꯦꯜꯂꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯇꯨꯝꯈ꯭ꯔꯦꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯑꯩꯕꯨ ꯈꯪꯂꯝꯂꯣꯏ ꯇꯥꯔꯝꯂꯣꯏ ꯎꯔꯝꯂꯣꯏ ꯍꯥꯏꯗꯨꯅ ꯈꯟꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅꯗꯤ ꯍꯣꯇ꯭ꯔꯣꯡ ꯍꯣꯅ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯑꯁꯤ ꯂꯣꯏꯅꯃꯛ ꯈꯪꯕ ꯉꯝꯂꯤꯕꯅꯤ ꯈꯪꯒꯅꯤꯗꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯗꯤ ꯅꯍꯥꯛ ꯅꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯗꯦꯗꯅ ꯑꯩ ꯑꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯇꯧꯕ ꯉꯝꯕ ꯈꯪꯕ ꯉꯝꯕꯒꯤ ꯍꯥꯏꯕꯗꯨ ꯈꯪꯒꯗꯕꯅꯤ ꯑꯩꯅ ꯃꯔꯥꯡꯕ ꯆꯤꯡꯂꯥꯏꯒꯤ ꯑꯣꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯅꯤꯡꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯜꯂꯕ ꯀꯥꯟꯁꯤꯗꯅ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯒꯦ ꯀꯥꯏꯅꯁꯨ ꯈꯟꯖꯕ ꯁꯥꯔꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯍꯥꯛꯀꯤ ꯂꯩꯆꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯅꯨꯡꯁꯤꯗꯗꯅ ꯑꯩꯕꯨ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯃꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯩꯕꯨ ꯃꯍꯥꯛꯅ ꯍꯟꯊꯅ ꯈꯟꯕ ꯌꯥꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩꯗ ꯐꯛꯂꯥꯡ ꯑꯗꯨꯗ ꯁꯨꯝ 2-3 ꯆꯤꯛꯈꯥꯏꯅꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯐꯠ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯤ ꯁꯨꯝ 2-3ꯗꯣ ꯃꯃꯩ ꯀꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯁꯥꯡꯇ꯭ꯔꯣꯡ ꯁꯥꯡꯅ ꯃꯃꯩ ꯄꯥꯟꯕꯁꯨ ꯌꯥꯎꯏ 3 ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯇꯤꯜ ꯑꯃ ꯃꯨꯟꯅꯕꯒꯤ ꯃꯑꯣꯡꯗ ꯆꯤꯛꯈꯥꯏꯅꯔꯤ ꯄ꯭ꯔꯞ ꯆꯪꯁꯤꯜ ꯐꯛꯂꯥꯡ ꯃꯅꯥꯛ ꯑꯗꯨꯗ ꯑꯗꯨꯒ ꯃꯈꯨꯠ ꯌꯦꯠ ꯊꯪꯕꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯁꯨꯝ 3 ꯑꯗꯨ ꯃꯌꯥꯗ ꯄ꯭ꯔꯣꯛ ꯁꯥꯏꯔꯒ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯁꯤꯟꯈ꯭ꯔꯦ ꯀꯌꯥꯗ ꯍꯥꯎꯈ꯭ꯔꯕ ꯃꯁꯤꯅ ꯃꯈꯣꯏꯅ ꯆꯥꯔꯤꯕ ꯆꯥꯛ ꯌꯦꯟꯁꯥꯡꯁꯤꯗꯒꯤ ꯃꯁꯤꯅꯕꯨ ꯍꯦꯟꯅ ꯍꯥꯎꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯐꯛꯂꯥꯡ ꯑꯁꯤꯗ ꯇꯣꯡꯂꯤꯕ ꯇꯤꯟ ꯀꯥꯡꯁꯤꯡ ꯑꯁꯤ ꯐꯥꯔꯒ ꯆꯥꯒꯦ ꯂꯣꯏꯅꯃꯛ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯃꯔꯥꯡꯕ ꯆꯤꯡꯂꯥꯏꯅ ꯑꯣꯜꯂꯕꯤ ꯅꯨꯄꯤ ꯑꯗꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯐꯛꯂꯥꯡ ꯑꯗꯨꯗ ꯃꯁꯥꯗꯨ ꯅꯞꯅ ꯇꯣꯡꯂꯤꯕ ꯇꯤꯟ ꯀꯥꯡ ꯃꯌꯥꯝ ꯑꯗꯨ ꯐꯥꯗꯨꯅ ꯃꯍꯥꯛꯅ ꯆꯥꯔꯝꯃꯤ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯜꯂꯛꯀꯗꯕ ꯄꯨꯡꯖꯥꯃꯨꯛꯇ ꯉꯥꯏꯔꯤ ꯎꯆꯦꯛ ꯋꯥꯌꯥꯅ ꯂꯥꯛꯂꯛꯇꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯇꯥꯔꯨꯏ ꯑꯗꯣ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯔꯒ ꯊꯣꯛꯂꯛꯄꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯐꯛꯂꯥꯡ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯅꯞꯇꯨꯅ ꯄꯥꯏꯔꯤꯕ ꯇꯣꯡꯂꯤꯕ ꯇꯤꯟ ꯀꯥꯡ ꯃꯌꯥꯝꯗꯨ ꯐꯥꯔ ꯆꯥꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯈꯪꯕꯅꯤ ꯂꯣꯡꯅ ꯍꯥꯏꯊꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯒꯠꯂꯛꯏ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛ ꯅꯣꯏꯔꯒ ꯌꯦꯡꯉꯤ ꯃꯥꯅꯤ ꯃꯔꯥꯡꯕ ꯆꯤꯡꯂꯥꯏꯗꯒꯤ ꯑꯣꯟꯈꯤꯕ ꯅꯨꯄꯤꯅꯤ ꯑꯗꯨ ꯈꯪꯂꯤ ꯃꯍꯥꯛꯀꯤ ꯃꯁꯦꯜꯗ ꯑꯁꯨꯝꯅꯕꯨ ꯍꯩꯃꯥ ꯃꯁꯤꯗꯤ ꯀꯔꯝꯅꯅꯣ ꯍꯦ ꯕꯦꯝꯃ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯕ꯭ꯔꯥ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯗꯨꯅ ꯏꯆꯦ ꯇꯤꯟ ꯀꯥꯡ ꯃꯌꯥꯝ ꯑꯁꯤ ꯐꯥꯔ ꯆꯥꯕꯒꯤ ꯌꯥꯝ ꯍꯥꯎꯏ ꯑꯩ ꯑꯗꯨꯃꯛ ꯆꯥꯈꯤꯒꯦ ꯏꯆꯦꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯇꯧ ꯐꯅꯦꯛꯀ ꯁꯦꯠꯂꯤꯕꯗꯨ ꯃꯦꯟꯃꯥꯟ ꯇꯥꯔꯤ ꯃꯈꯣꯡ ꯑꯗꯨ ꯐꯥꯛꯇꯣꯛꯂꯒ ꯃꯈꯨꯠ 2 ꯑꯗꯨꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯅꯞꯅ ꯄꯥꯏꯔꯤꯕ ꯑꯃꯗꯤ ꯃꯤꯔꯥꯡꯒ ꯊꯨꯔꯤꯕ ꯅꯍꯥꯛ ꯂꯧꯊꯣꯛꯑꯒ ꯍꯦꯛꯇꯃꯛ ꯆꯥꯕꯅꯤ ꯑꯣꯟꯊꯣꯛꯄꯒꯤ ꯃꯑꯣꯡ ꯃꯤꯔꯥꯡꯒꯤ ꯃꯍꯨꯝꯒ ꯐꯅ ꯊꯥꯅ ꯊꯨꯔꯤꯕꯗꯣ ꯃꯗꯨꯒꯗꯨ ꯃꯍꯥꯛꯅ ꯃꯌꯥ ꯑꯗꯨꯗ ꯌꯥꯝꯅ ꯍꯥꯎꯅ ꯁꯥꯏꯔꯒ ꯑꯗꯨꯃꯛ ꯌꯣꯠꯁꯤꯟꯈꯤ ꯃꯗꯨ ꯎꯕꯗ ꯇꯥꯔꯨꯏ ꯑꯗꯨꯗꯤ ꯎꯔꯣꯛ ꯍꯥꯏꯗꯅ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯑꯣꯊꯣꯔꯛꯂꯤ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯍꯥꯛ ꯑꯗꯣ ꯑꯁ ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯗꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯆꯤꯡꯂꯥꯏꯗꯒꯤ ꯑꯣꯟꯈꯤꯕꯅꯤ ꯃꯍꯥꯛꯀꯤꯗꯤ ꯆꯤꯡꯂꯥꯏ ꯑꯗꯨꯒꯤ ꯃꯆꯠꯇꯨꯅꯤ ꯇꯧꯔꯤꯕꯁꯤ ꯃꯁꯤꯗ ꯑꯩꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯑꯩꯒꯤ ꯅꯨꯄꯥ ꯆꯣꯊꯦꯗꯗꯤ ꯍꯥꯏꯔꯣꯏ ꯃꯍꯥꯛ ꯈꯪꯒꯅꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛ ꯏꯆꯝ ꯆꯝꯕ ꯅꯨꯄꯤꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯌꯦꯅ ꯈꯜꯂꯤꯕꯗꯣ ꯅꯨꯄꯤ ꯑꯁꯤꯅ ꯃꯇꯤꯛ ꯆꯥꯕ ꯋꯥꯔꯛꯍꯟꯒꯦ ꯃꯉꯣꯟꯗꯗꯤ ꯍꯥꯏꯔꯣꯏ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯥꯔꯨꯏ ꯑꯗꯨ ꯃꯅꯤꯡ ꯑꯗꯨꯗ ꯃꯁꯥ ꯄꯨꯝꯅꯃꯛ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯏꯃꯨꯡ ꯑꯗꯣꯝꯗ ꯆꯪꯉꯛꯏ ꯃꯍꯥꯛꯅ ꯆꯪꯂꯛꯄ ꯀꯥꯟꯗ ꯅꯨꯄꯤ ꯑꯗꯨ ꯐꯛꯂꯥꯡ ꯑꯗꯨꯗ ꯅꯞꯂꯝꯗ꯭ꯔꯤ ꯃꯍꯥꯛꯀꯤ ꯄꯤꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯒ ꯐꯛꯃꯨꯡ ꯑꯗꯨꯗ ꯍꯤꯞꯄꯒ ꯂꯩꯔꯤꯕꯗꯨ ꯎ ꯇꯥꯔꯨꯏ ꯑꯗꯨꯁꯨ ꯑꯌꯨꯛꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯗꯨ ꯇꯧꯔꯤ ꯃꯄꯨꯔꯣꯏꯕ ꯁꯣꯊꯤ ꯑꯁꯤꯕꯨ ꯍꯧꯒꯠꯂꯛꯄꯅꯤ ꯃꯍꯥꯛꯅ ꯉꯥꯏꯔꯤꯕꯁꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯔꯥꯡꯕ ꯆꯤꯡꯂꯥꯏꯁꯤꯡ ꯑꯣꯟꯈꯤ ꯅꯨꯄꯤ ꯑꯁꯤꯗ ꯊꯧꯖꯤꯜꯂꯒ ꯁꯣꯊꯤ ꯑꯁꯤ ꯋꯥꯔꯛꯍꯟꯒꯦ ꯍꯥꯏꯗꯨꯅ
ꯙꯔꯨꯏꯒꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯝꯃꯤ